Hi everyone, I halae. Ado hujikse wari je halapagani ko. Ay ngasi ay halapta ngari do mayam gi demand mayam na saubda loibadagi ay si upai leitreba. Hi yango ay hujik sigi matangda wari ige na tawri. Ay hujik halapta ngari ko. Hi Ranjita, hi Maria, Nanda, hi je. Hi ay je hujik ta koi ba halapta ngari. Adune ado aisine sigi wari sidi iram dabagi Natalia guest ki kanogi tigat kena torambi tribam nungaire nungaire yum halakpada depression chare ai dum koi dum laininge nungsi ai adune aise thongna na he kano to angang ani masangam daba matang hai hanjana dogini aina tahok ai upare dadana tahokdrini. Thank you guys. I just say sisigi wari igen na kana tawri ado magi mathang page hangtoktari ai je hojik ta halakta ngari bako ngasai halakpa kuidriye ado dogine ena tawrise ado sisigi request su kuiraba ne engonda laise ready ne hojik taw thadu je si itha do ne gos metric ki pekha da kaina smai ga tharamade ai top ko chakani hojik se thingi pung ama tare khoi nga sai pung ni pan thale icheni nana moi nga thong ba kai kino moi thong ena thinbira ame duna kanu tawdre se puri thawali do sadi kaino ingi koi study ingana loire aina lari balam se San Jose aina hana chatlamaduna kano da Dead Valley kai chalure ado mayamna photo yingninge na habado ado aigi Instagram ga Gitanjali laisram sanogza maina yaubune haidi aigi nupagi minga duga kano da su same Instagram da su da photo ko kiti happening duga aina kano gi UFO gi ma kano do mafam do adu do sangsi aidi sangge na habani da pina yadre se lambi do haidi lambi do phaidu eba phaido ga mana sidi chongma da pharak tarani ma su tan bu chanu jane degidi thongna ga medalan ga skin walker ina tawlaide o kasardi wanda o khoina hojik noi gi dagi almost kasu thengi hojik tum mani kai gino da ai je hojik lakpaga hojiki wari amani de lara kan Natalia gi se ngonda request tawuse kuiman bagi tawbane do mayamna butki je hektane phak phangdeba phangba khara sizu source yaudradi just wari oina aina thengnarubani na haibu so iso du jung pamdaba adugine ba aina kan tawdrise ngari wari waramani ai khangi yam nungsi mayamna sumaina wari ngai bi ka hadi like haidi mayamna aigi wari look forward to bibodo aidi am thina nungai jai kholi edo aisu vacation do chatabasu yadabagi chathore nungsam nungai mafamju phajabasu re mi mangmagi mafamsu mem ure adagi UFO tabagi mafam ne na mayamna rumor to busu re yam nungai aise sigi video aigi wari ki channel sidi aina just dedicated wari channel oina thamjage na tawbagi se live se pak tawde ba live tawbuse aigi anamba lifestyle se dum tawbune aduna aina koiruba mayam adagi mi mangi bagi adagi alien gi kai mayam se aigi live aigi kanu do live blog Gitanjali laisram da aduda dum aduda ina hapkalake mayam aduda dum check out tawbiba yani mane kuidre aisu kuire wari se tawba ado mayamna dum ko na request but ki tongmandana kari laitrabi perodina aisibu lafu makhong da but thibagi bo hairamne ba aisu noeba ado aisu am thina horror gi am pamba mini do horror se haidi asengba thokpado haidi wari se khara wai ko thigatpa budi phangi do thigatpa wabanina kitang pharak tabagi na toina liba ngamdabane ado mayam adum aina matang chara kan adum lijarake adum horror gisu serial killer gisu crime gisu lo swais ngasi ngasai
ꯐ꯭ꯂꯥꯏꯠ ꯑꯌꯨꯛ ꯑꯩꯈꯣꯏꯒꯤ RVꯁꯦ ꯄꯨꯡ 12ꯗ ꯄꯤꯊꯣꯛꯑꯝꯗꯣꯏꯕ ꯄꯤꯊꯣꯛꯄꯗꯨ ꯍꯧꯒꯠꯂꯦ ꯑꯗꯒꯤꯗꯤ ꯑꯉꯥꯡꯉꯩꯒꯤ ꯑꯃꯨꯛ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯖꯔꯦ ꯑꯗꯨꯗꯨꯒ ꯍꯜꯂꯒ ꯑꯃꯨꯛ ꯄꯤꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯐ꯭ꯂꯥꯏꯠꯁꯤꯅ ꯌꯥꯝ ꯊꯦꯡꯉꯦ ꯐ꯭ꯂꯥꯏꯠꯁꯦ ꯊꯦꯡꯕ ꯂꯥꯛꯄꯒꯤ ꯍꯦꯛꯇ ꯑꯩꯁꯤꯅ ꯑꯦꯃꯥꯖꯣꯟ ꯄ꯭ꯔꯥꯏꯝꯗ ꯈꯣꯐ ꯍꯥꯏꯅ ꯑꯃ ꯁꯤꯔꯤꯁ ꯑꯃ ꯂꯥꯛꯄꯅꯦ ꯚꯨꯠꯀꯤ ꯍꯥꯏꯗꯤ ꯇꯝꯅꯕꯒꯤ ꯕꯨꯠꯇꯤ ꯍꯥꯏꯔꯔꯣꯏ ꯇꯝꯅꯕꯒꯤꯁꯦ ꯑꯩꯁꯦ ꯉꯔꯥꯡꯁꯦ ꯌꯦꯡꯕꯁꯤꯗ ꯄꯨꯡ 4 ꯇꯥꯊꯣꯛꯈ꯭ꯔꯦꯕ ꯑꯍꯤꯡꯒꯤ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯁꯤꯗ ꯍꯦꯛꯇ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ ꯃꯤꯠꯁꯦ ꯎꯏꯔꯨꯝ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯉꯁꯤꯁꯤꯃ ꯑꯩ ꯑꯗꯨꯗꯨꯅ ꯉꯁꯤꯁꯦ ꯍꯜꯂꯛꯄꯁꯤꯗ 이치니나는 ꯅꯨꯡꯁꯤꯌꯦ 이치니나나 ꯃꯣꯏ ꯉꯁꯤ ꯃꯣꯏꯗ ꯆꯥꯛꯂꯦꯟ ꯑꯃ ꯇꯧꯋꯦ ꯑꯗꯨꯗ ꯍꯥꯏꯗꯤ ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯉꯥ ꯊꯣꯡꯕ ꯉꯥ ꯑꯇꯥꯎꯕ ꯏꯔꯣꯝꯕ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯁꯤꯡꯖꯨ ꯑꯗꯒꯤꯗꯤ ꯁꯣꯏꯕꯨꯝ ꯊꯣꯡꯕ ꯃꯌꯥꯝ ꯊꯤꯟꯕꯤꯔꯛꯑꯝꯃꯦ ꯑꯗꯨꯗꯨꯅ ꯆꯥꯛ ꯈꯔ ꯀꯥꯝꯕ ꯆꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯦꯛꯇ ꯑꯩꯒꯤ ꯃꯤꯠꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯩꯅꯣꯗꯣ ꯈꯣꯐ ꯍꯥꯏꯅ ꯍꯣꯔꯔꯒꯤ ꯁꯤꯔꯤꯁꯇꯣ ꯑꯃ ꯌꯦꯡꯉꯨꯕꯗꯒꯤ ꯍꯦꯛꯇ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ ꯑꯩꯁꯦ ꯂꯣꯏꯔꯦꯕ ꯍꯟꯗꯛꯇꯤ ꯀꯔꯤ ꯋꯥꯔꯤ ꯑꯩ ꯍꯟꯗꯛ ꯅꯦꯛꯁꯀꯤꯁꯦ ꯑꯩꯅ ꯌꯣꯁꯤꯃꯤꯇꯦꯅ ꯃꯃꯥꯡꯗ ꯑꯃ ꯀꯣꯏꯔꯨꯕꯅꯦ ꯑꯗꯨꯗ ꯀꯣꯏꯔꯨꯕꯗ ꯕ꯭ꯂꯨ ꯍꯦꯌꯔ ꯒꯔꯜ ꯍꯥꯏꯅ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯃꯥꯒꯤ ꯂꯥꯁꯀꯤ ꯇ꯭ꯋꯤꯁꯇꯣ ꯑꯗꯨꯗꯣ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯨꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯑꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝꯅ ꯂꯤꯕꯤꯌꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯤꯒꯗꯕ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩ ꯁꯤꯗꯩꯗ ꯁꯨꯝ ꯎꯠꯆꯒꯦꯀꯣ ꯑꯩ ꯁꯤꯗꯩꯗꯁꯨ ꯁ꯭ꯇꯣꯔꯤ ꯅꯝꯕꯔ 161 ꯍꯥꯏꯔꯒ ꯅꯦꯇꯥꯂꯤ ꯒ꯭ꯔꯦꯁ ꯍꯥꯏ ꯀꯩꯒꯤꯅꯣꯗ ꯁꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯩꯅ ꯂꯩꯈ꯭ꯔꯕꯅꯦꯕ ꯂꯤꯕꯒꯤ ꯑꯗꯨꯅ ꯑꯩꯁꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯤꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯏꯗ꯭ꯔꯒꯗꯤ ꯄꯥꯕꯗꯣ ꯉꯝꯗꯕ ꯑꯗꯨꯗꯨꯅꯅꯦꯕ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒꯁꯨ ꯑꯩꯅ ꯈꯨꯗꯛꯇ ꯂꯤꯕ ꯉꯝꯗꯕꯗ ꯃꯌꯥꯝꯅ ꯋꯥꯔꯧꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯑꯩꯒꯤ ꯑꯩꯅ ꯊꯤꯖꯤꯟꯕꯗ ꯈꯤꯇꯪ ꯂꯥꯏꯔꯒꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯂꯥꯏꯅ ꯑꯗꯨꯝ ꯂꯤꯖꯩꯀꯣ ꯒꯥꯔꯗꯦꯟꯁꯦ ꯈꯪꯗꯦ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯂꯩꯔꯝꯕ꯭ꯔꯥ ꯀꯔꯤꯅꯣ ꯔꯥꯀꯨꯟ ꯈꯔꯅꯦ ꯍꯧꯗꯣꯡ ꯈꯔꯅꯦ ꯗꯥꯟꯁ ꯇꯧꯔꯝꯕꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯤ ꯎꯔꯦ ꯚꯤꯗꯤꯑꯣꯗꯤ ꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯍꯌꯦꯡ ꯄꯥꯝꯕꯤ ꯃꯌꯥꯝꯗꯣ ꯗꯥꯟꯁ ꯇꯧ ꯂꯩꯔꯝꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯗꯣꯡ ꯃꯊꯤ ꯃꯌꯥꯝꯅ ꯗꯥꯟꯁ ꯇꯧ ꯂꯩꯔꯝꯗꯣꯏꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯁꯦꯀꯣ ꯃꯌꯥꯝꯀꯣ ꯄꯥꯕꯤꯔꯛꯇꯦ ꯈꯣꯠꯇꯦ ꯇꯧꯕꯗꯣ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯅ ꯂꯣꯏ ꯍꯥꯏꯔꯒꯦ ꯀꯩꯒꯤꯅꯣꯗ ꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯉꯥꯡꯅꯕ ꯈꯪꯗ꯭ꯔꯦꯕ ꯑꯩꯁꯦ ꯃꯅꯤꯄꯨꯔꯁꯦ ꯍꯟꯗꯛ ꯊꯣꯛꯂꯛꯀꯦꯅ ꯈꯜꯂꯝꯕꯅꯦ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯚꯦꯀꯦꯁꯟꯁꯦ ꯄ꯭ꯂꯥꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯗ ꯚꯤꯖꯥꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯗꯤ ꯁ꯭ꯇꯥꯝꯄꯤꯡ ꯏꯟꯗꯤꯌꯥꯒꯤ ꯚꯤꯖꯥꯒꯤ ꯁ꯭ꯇꯥꯝꯄꯤꯡ ꯐꯪꯗꯦ ꯈꯣꯠꯇꯦꯅ ꯇꯧꯕꯗꯨꯗ ꯁ꯭ꯇꯥꯝꯄꯤꯡ ꯇꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯆꯪꯕ ꯐꯔꯛ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯤꯒꯤ ꯂꯝꯗ ꯇꯣꯟꯅ ꯂꯩꯖꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯚꯤꯖꯥ ꯁ꯭ꯇꯥꯝꯄꯤꯡ ꯐꯪꯉꯀꯥꯟꯗ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯑꯩ ꯊꯣꯛꯅꯤꯡꯕꯅ ꯁꯤꯔꯦ ꯑꯩ ꯆꯍꯤ 5 ꯁꯨꯔꯦ ꯑꯩ ꯊꯣꯛꯇꯕ ꯁꯤꯗ ꯑꯍꯤꯡꯅꯦ ꯅꯨꯃꯤꯠ ꯇꯥꯔꯕꯣ ꯍꯥꯏꯁꯦ ꯗꯣꯂꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯍꯤꯡꯅꯦ ꯑꯍꯤꯡꯒꯤ ꯄꯨꯡ 1:13 ꯆꯠꯂꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯏ ꯁꯥꯟꯅꯔꯤ ꯃꯩꯇꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯒ ꯂꯥꯏ ꯁꯥꯟꯅꯔꯤ ꯑꯩ ꯍꯧꯖꯤꯛ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯑꯁ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝꯅ ꯇꯧꯕꯗꯣ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅꯒ ꯍꯥꯏꯔꯛꯄꯗꯣ ꯍꯥꯏꯗꯤ ꯃꯤ ꯃꯥꯡꯈꯤꯕꯒꯤ ꯑꯗꯒꯤ UFO ꯇꯥꯕꯒꯤ ꯃꯌꯥꯝꯅ ꯉꯥꯡꯅꯩ ꯈꯣꯠꯂꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯔꯛꯑꯒꯦ ꯁꯤꯒꯤꯁꯤꯅ ꯑꯩꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯖꯕꯅꯦ ꯑꯩꯁꯨ ꯂꯥꯏꯐꯁꯨ ꯀꯌꯥ ꯇꯧꯖꯔꯝꯗꯕꯅꯦ ꯁꯤ ꯃꯇꯥꯡꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕꯒꯤ ꯇꯧꯖꯕꯅꯦ ꯑꯗꯣ ꯁꯛ ꯀꯥꯛꯄ ꯈꯣꯠꯄꯒꯤ ꯀꯩꯅꯣ ꯑꯩ ꯁꯛ ꯀꯥꯛꯄ ꯑꯩ ꯍꯩꯇꯦ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯑꯩꯗꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯔꯥꯎꯔꯦ ꯀꯣ ꯑꯗꯨꯅꯦ ꯑꯗꯨ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤꯗ ꯑꯣꯏꯅ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯋꯥꯔꯤꯒꯤꯗ ꯑꯗꯨꯝ ꯍꯥꯞꯆꯔꯦꯗꯅ ꯅꯣꯡꯁꯥꯕ ꯑꯥꯏ ꯋꯥꯟ ꯇꯨ ꯂꯔꯟ ꯃꯩꯇꯩꯂꯣꯟ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯅꯉꯣꯟꯗ ꯃꯩꯇꯩꯂꯣꯟ ꯇꯝꯃꯒꯦ ꯅꯨꯡꯁꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯌꯦ ꯑꯩ ꯅꯨꯄꯥ ꯁꯣꯏꯗꯅ ꯑꯣꯏꯔꯕꯅꯤ ꯃꯁꯤ ꯅꯨꯡꯁꯥꯕ ꯍꯥꯏꯁꯦ ꯑꯩ ꯈꯪꯉꯦ ꯃꯁꯤ ꯃꯥ ꯑꯩꯉꯣꯟꯗ ꯗꯤꯜ ꯂꯦꯜꯂꯤꯔ ꯀꯩꯅꯣ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯤ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯒꯤ ꯒ꯭ꯔꯥꯟ ꯀꯦꯅꯤꯌꯟ ꯀꯣ ꯃꯤꯁꯤꯡ ꯏꯟ ꯒ꯭ꯔꯥꯟ ꯀꯦꯅꯤꯌꯟꯁꯦ ꯁꯤ ꯇꯧꯁꯤꯔꯥ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯔꯦ
ꯑꯩꯁꯦ ꯁꯤꯒꯤ ꯇꯧꯁꯤꯔꯥ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯒ꯭ꯔꯥꯟ ꯀꯦꯅꯦꯟꯒꯤ ꯃꯥꯡꯕꯒꯤꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯐꯔꯛ ꯇꯥꯏꯀꯣ ꯍꯧꯖꯤꯛ ꯃꯣꯏ ꯑꯗꯨꯝ ꯃꯥꯡꯅꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯐꯣꯇꯣ ꯍꯥꯞꯄꯛꯄꯗ ꯑꯗꯨꯝ ꯌꯦꯡꯕꯗ ꯉꯥꯡꯅꯤ ꯑꯗꯣ ꯁꯤꯒꯤꯁꯤ ꯏꯗ꯭ꯔꯤꯕ ꯑꯃ ꯑꯦꯟ ꯕꯣꯂꯦꯟꯒꯤꯗꯤ ꯂꯣꯏꯔꯦ ꯑꯁꯤꯒꯤ ꯁꯤꯃ ꯂꯩꯔꯦꯀꯣ ꯃꯤꯁꯤꯡ ꯃꯣꯏꯒꯤ ꯒ꯭ꯔꯥꯟ ꯀꯦꯅꯟꯒꯤ ꯃꯤꯁꯤꯡ ꯄꯔꯁꯟꯁꯦ ꯑꯃꯠꯇ ꯅꯠꯇꯦ 5-6 ꯁꯨꯔꯦ ꯑꯗꯣ ꯑꯩꯁꯦ ꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯁꯤ ꯁꯤ ꯇꯧꯁꯤꯔꯥ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯤꯁꯤꯡꯒꯤꯗꯣ ꯍꯥꯟꯅ ꯇꯧꯔꯁꯦ ꯑꯁꯤꯒꯤ ꯃꯤꯁꯤꯡꯒꯤꯁꯨ ꯍꯥꯟꯅ ꯑꯩꯅꯁꯨ ꯂꯤꯕ ꯂꯣꯏꯔꯦ ꯃꯌꯥꯝꯅ ꯍꯥꯏꯔꯦ ꯌꯦꯡꯉꯣ ꯑꯩꯅ ꯇꯧꯕꯔꯤ ꯑꯁꯤ ꯂꯣꯏꯔꯦꯗꯅ ꯑꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯀꯤ ꯂꯧꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨ ꯃꯌꯥꯝꯅꯀꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯚꯨꯠꯇꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯛꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯛꯄ ꯍꯥꯏꯌꯦꯕ ꯁꯛ ꯎꯠꯇꯕꯤꯗ ꯋꯥꯔꯤꯗꯨꯒ ꯃꯇꯥꯡ ꯆꯥꯅ ꯚꯤꯗꯤꯑꯣ ꯍꯥꯞꯄꯣ ꯍꯥꯏꯌꯦ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯁꯦ ꯚꯨꯠꯇꯣ ꯇꯝꯅꯔꯤꯉꯩꯗ ꯀꯅꯥꯅ ꯚꯤꯗꯤꯑꯣꯗꯣ ꯅꯝꯗꯣꯏꯅꯣ ꯁꯤꯅꯤꯗ ꯑꯩꯅ ꯑꯗꯨꯁꯨꯅꯦꯕ ꯑꯩꯅ ꯌꯥꯝ ꯍꯪꯅꯤꯡꯉꯤꯁꯦ ꯚꯨꯠꯇꯣ ꯇꯝꯅꯔꯤꯉꯩꯗ ꯀꯅꯥꯅ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯦꯔꯥꯅꯣꯃꯦꯜ ꯃꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯅ ꯂꯥꯛꯄꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯍꯥꯞꯄꯤ ꯈꯣꯠꯂꯤꯀꯣ ꯁꯤꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯚꯨꯠ ꯑꯩꯁꯦ ꯁ꯭ꯇꯣꯔꯤꯒꯤꯁꯦ ꯑꯩ ꯏꯔꯒꯗꯤ ꯑꯩꯁꯦ ꯑꯃꯨꯛ ꯃꯇꯝ ꯈꯤꯇꯪ ꯆꯪꯒꯅꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯏꯕ ꯂꯣꯏꯕ ꯑꯩꯅ ꯍꯥꯏꯗꯣ ꯑꯩꯅ ꯏꯕ ꯂꯣꯏꯕ ꯑꯩꯒꯤ ꯑꯩꯁꯦ ꯑꯁꯨꯃꯥꯏꯅꯅꯦꯀꯣ ꯕꯣꯏꯒ ꯇꯧꯔꯒꯅꯦ ꯑꯩꯁꯦ ꯃꯦꯇ꯭ꯔꯤꯛꯀꯤꯒ ꯀ꯭ꯂꯥꯁ 10, 12ꯇꯒꯅꯦ ꯄꯥꯔꯝꯃꯒꯗꯤ ꯑꯩꯁꯦ ꯑꯁꯦꯡꯕꯩ ꯀꯩꯅꯣꯗꯤ ꯇꯧꯅꯤ ꯀꯩꯅꯣ ꯀꯔꯤ ꯄꯣꯖꯤꯁꯟꯒ ꯂꯦꯞꯇꯧꯗꯤ ꯃꯥꯜꯂꯦ ꯌꯦꯡꯉꯣ ꯑꯩꯅ ꯏꯔꯤꯁꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯔꯤꯁꯔꯁ ꯃꯌꯥꯝꯁꯦ ꯂꯤꯕ ꯋꯥꯔꯤꯗꯤ ꯃꯌꯥꯝꯅꯗꯤ ꯍꯥꯏꯕ ꯁꯪꯃꯜꯂꯦ ꯀꯥꯟꯅꯗꯤ ꯑꯗꯨꯝ ꯉꯥꯡꯕꯤꯔꯛꯄ ꯑꯗꯣ ꯑꯩꯅꯗꯤ ꯀꯌꯥꯝꯅ ꯋꯥꯅ ꯌꯦꯡꯉꯣ ꯁꯤꯅ ꯀꯩꯅꯣꯒꯤ ꯕ꯭ꯂꯨ ꯍꯦꯌꯔꯒꯤꯁꯤꯅꯦꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯁꯤ ꯕ꯭ꯂꯨ ꯍꯦꯌꯔꯒꯤꯁꯦ ꯌꯦꯡꯉꯣ ꯄꯦꯖꯁꯦ 1 ꯀꯣ ꯆꯦꯅꯥ 2, 3, 4, 5, 6, 7, 9, 10, 10, 11, 12 ꯍꯥꯏꯗꯤ ꯑꯩꯒꯤ ꯔꯤꯁꯔꯁꯀꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯉꯣꯕ ꯑꯁꯤꯁꯦ ꯑꯩꯅ ꯑꯃ ꯇꯧꯔꯅꯤꯀꯣ ꯑꯁꯤ ꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯃꯇꯝ ꯆꯪꯉꯤ ꯅꯦꯛꯁꯇ ꯑꯦꯟ ꯕꯣꯂꯤꯟ ꯅꯦꯇꯥꯂꯤꯌꯥ ꯒ꯭ꯂꯦꯁ ꯇꯧꯔꯝꯕꯗꯒꯤ ꯑꯦꯟ ꯕꯣꯂꯦꯟꯁꯤꯅ ꯍꯥꯜꯂꯦꯅ ꯔꯤꯀ꯭ꯋꯦꯁꯁꯦ ꯑꯁꯤꯗꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯁꯤꯁꯨ 1 ꯑꯩꯒꯤ ꯁꯤꯒꯤ ꯔꯤꯁꯔꯁ ꯃꯌꯥꯝꯁꯦ ꯂꯤꯔꯛꯄꯗꯗꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯡꯉꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯋꯥꯔꯤ ꯁꯥꯡꯉꯦ ꯇꯥꯅꯤꯡꯗꯦꯅ ꯁꯨꯝ ꯉꯥꯡꯕꯤꯔꯛꯄ ꯑꯩꯁꯦ ꯑꯗꯣ ꯑꯩꯅꯗꯤ ꯋꯥꯔꯤ ꯂꯤꯔꯒꯗꯤ ꯑꯩꯗꯤ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯂꯤꯅꯤꯡꯉꯤ ꯊꯥꯏꯅꯗꯒꯤꯁꯨ ꯋꯥꯔꯤ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯅ ꯂꯤꯕꯁꯤꯅ ꯐꯕ꯭ꯔꯥꯅꯗꯤ ꯈꯜꯂꯦ ꯑꯗꯣ ꯈꯪꯗꯦ ꯍꯣꯔꯔꯁꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯋꯥꯔꯤ ꯑꯅꯤꯃ ꯂꯣꯏꯈꯔꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯣꯔꯔꯒꯤꯗꯣ ꯑꯃꯨꯛ ꯊꯤꯒꯠꯂꯒ ꯂꯩꯔꯒꯗꯤ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯁꯥꯡꯊꯗꯧ ꯃꯥꯜꯂꯦ ꯁꯥꯡꯃꯟꯗꯅ ꯁꯥꯡꯃꯟꯗꯅ ꯑꯩꯅ ꯇꯥꯅꯤꯡꯉꯤꯁꯤꯗꯤ ꯂꯣꯏꯕ ꯉꯥꯏꯕ ꯋꯥꯔꯤꯅꯤ ꯍꯣꯏ ꯌꯥꯏ ꯆꯦꯒꯤ ꯒ꯭ꯔꯥꯟ ꯀꯦꯅꯟꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗꯣ ꯌꯦꯡꯒꯦ ꯌꯥꯝ ꯐꯖꯩ ꯑꯁ ꯈꯨꯐꯖ ꯑꯃꯀꯣ ꯃꯐꯝꯗꯤꯀꯣ ꯑꯩꯅ ꯈꯜꯂꯝꯃꯤꯅꯤ ꯑꯃꯦꯔꯤꯀꯥꯁꯦ ꯃꯣꯏꯒꯤ प्रगतिꯁꯦ ꯍꯥꯏꯗꯤ ꯅꯦꯆꯔꯁꯦ ꯐꯖꯅ ꯂꯥꯏꯅ ꯁꯥꯔꯝꯕꯖꯥꯠꯅꯤꯀꯣ ꯃꯐꯝ ꯈꯨꯐꯖꯁꯦ ꯑꯩ ꯐꯣꯇꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯇꯧꯔꯀꯥꯟꯗ ꯍꯥꯞꯄꯛꯀꯦ ꯈꯨꯐꯖꯁꯦ ꯑꯗꯨꯒꯅꯦ ꯃꯤꯁꯦ ꯁꯤꯀꯤ ꯑꯃꯇ ꯇꯥꯗꯦꯕ ꯑꯗꯨꯗꯨꯅ ꯑꯁ꯭ꯋꯥꯏꯗ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯒ ꯃꯥꯡꯈ꯭ꯔꯀꯥꯟꯗꯗꯤ ꯀꯗꯥꯏꯗꯩ ꯐꯪꯒꯅꯤ ꯑꯗꯨꯒ ꯒ꯭ꯔꯥꯟ ꯀꯦꯅꯟꯒꯤ ꯋꯥꯔꯤ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯒꯤ ꯇꯨꯔꯤꯁ ꯁ꯭ꯄꯣꯠꯇ ꯆꯠꯄꯅꯤꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯒꯦꯀꯣ ꯉꯁꯤꯀꯣ ꯋꯥꯔꯤ ꯑꯃ ꯑꯩꯅ ꯍꯥꯟꯅ ꯂꯤꯒꯦꯅ ꯈꯟꯕꯅꯦ ꯕꯠ ꯉꯁꯤꯗꯤ ꯑꯗꯨꯝ ꯂꯤꯊꯣꯔꯛꯑꯒꯦ ꯒ꯭ꯔꯥꯟ ꯀꯦꯅꯟꯒꯤ ꯁꯤꯗꯩꯗ ꯃꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤꯁꯦ हाइकिंग तौबसे अखोइदा सिदा चप्पसिदको मोइगी वार्निंग से अखोइने खौबदगी ग्रांड कैनन की वार्निंग से हौग्रबनिको हाइदी सिगी कनोसिदा चप्पा मतमदा कुमधबसे सिदी स्टीफ ओइबनिना पुंग अमा चंगनी अदुगा काखलकपददी मोइना महाइदो काखलकनु अदुदा लैयु मखादा नोइ कैंप तौरगा खोलगा लैयु अदुगा काखलकांदा पुंग मरी चंगी हाइ अनि चंगना कुंबा पोसे काखलकपदा
ada sigi mamanaba moi ani si maje chakpasida moi ni gi wakanda Grand Canyon gi yamne easy oi ba haise akhode di ngamdre ko aidi satpa khopo anganga yaubani na kan chappa ngamdre chatla kansida moi ani sina kamai dawge habsida asigi mafam sida satlaga moi si mangaba lam badagi moi na sakadaba lambi sida di satadabida atopa lambi da chakrajani atopa lambi da chakpida badagi moi se mafam kakhala kansida isingju moi na puri sina numini ni khaki ising puyeba ado ising pu ba ne numini ni ising pu ba je backpack ta haba pu do ni kayam em puruni maybe achauba gallon ama ani ga purangani ko aduda moi se leire adagi nongala kansa moi tum hogolaga amu moi ngasagi moi gari park toromba mafam sida amu chatpa sida gari park ki mafam chatpa sida amu moi se lam ngawnaraga moi se thiba khangdreni khangdabadagi kanosiga ngasagi josiga kanosiga bryce kan hainje akoina ngasai sakki balambi dudi sida layemni amu sida amu khoje ururu unga la ekamai tawdeno na aduga moina haise phare moi guzigi Grand Canyon gi sida Colorado gi river haina aina photo egi video de rokani moi sang river je sang sin bam yawi ko adagi nong khara suraga na like khom lai nang oi chen ba ada phare moi guzigi sieliba kanuse huziki river se asigi makhon tare sida sa se na moi se hainaraga aduta na mo moina lairami ba mafam se asidagi mukum thare kumthara kan sida makhon se labna mai gumbagi khoi kari hatare ni Grand Canyon is one of the UFO lakpagi mafam ni ko asizo ada moina kumthara pasida mai ama khoi gari gi headlight gumba thanba ma uiba ubasida sagi bryce ga kano sina jon jar haise achi khoi ji highway kan toro mani main road tu kuidrama male chala ji na moi ni se adudagi moi mapo ma sai se pop yom salaga moi se urung chile kanda hojiki kano sida pung ani makhai nungdin gi chap yung ani makhai sida moi ni se yaura kan sida ngasai gari gi mangan du su mangare adagi moi ni hai ngasai na koina uri du bu gari gi mangala natraga akhoi se ngasai dagi stranded torokpagi haidi stranded torokpa habadi kano mafam marang khangdana leibagi ising kano tawbagi khotpagi ising ki sana thakna ba leraktabadagi ori brain moi khanbadagi ngasai kano se price na haise aina ubududi kitang kakhalaga ne chingam da kakhalaga di ubane da tang kakhalaga da yingse ai wakhanda da main road to taram do male akhoni na mangi moi ni jinumini ni fuzale ba mangpa aduga moi ni puri ba ising jisu yamna kari haitari ne ising je kitang khak haidi yamna kana puda bagi yam thakpa yarak ba adagi ngasai mamana ba bryce na haibagi matungina moi ni se kakhatlaga ko mayam nga sidi live wari ni ko na liri se ado khangde mayam na pam dara pam moidra ado khangde lira gi wari si lotion jiro ai gyan ta dre mayam na mu pam bidra di khangde wari lotion la jiro la tragal ai je live te ne wari li do je ai je ka do gi wari khangde lizra mayam taning da angona mu thina ngang birak ta na mung ya nam ta de ni loisel lage che tari o okay adagi huziki moigi ama ngasai bryce tuna mathaki kano sida kakhalaga kano asije ai ngasi je mayam gi kano ni ko ai je itum da gai wari je aina nungai ta bagi aina listening bagi aina kano aina huzigi mafam je moina huzigi mangi bagi mafam je ai chalu ai photo zo ai hapsara ke ba adu denge ada mamana sina price na hari phare adu di nang asidaida kano tawro se hakana moini je mu hiking tawre mapon masai di amata yauputi ko moigi gear hai si yamaktrabani adu duga salakan sida kakhalaga moina lairamba moigi huziki khoina aina Grand Canyon da ubase kaigomba hiking tawdoba natragana trail chak tobo eragadi magi lambi loina yatpi thameba
lambi do yapira thambasida aduga moina sign su loi thammiko stay on the trail haina noina chaliba lambi noigi chaliba kano se sida dum chatlo noi sigi lambi sida dum trail sida dum chatlo haina du loina adaina iba sida moi ani sida khangde moi ni do numit hadi nongwa hadi numini ni gumba mangthare edoga moina chapa timing ki ju june haise quite hottest time Grand Canyon da kwagi saba matam ni ko adum India da su sarangani saba haisida koi di at least India da di hagana uwa khara di hobani na koina desert di laitabani na uwa hobani na nungsit kai gumba urum do ne kitang nungai bedi phangi ado moi gi sidi hekta aroi bini ising ju loisala kan sida moi si upai rekta na moi gi ising thakpagi bottle ahang basida moi na urinate tawrani kaigino da mapan thoksalani di ising do mangdana banaina ade hapjalaga do moi je punchat pa hore chale moi se makha da mukum thai mathak ka khale chale mo and they were lost moi se thiba phangdre they were lost moi se lambi se karai da chatoino moi gi gari do karai da leibno parking lot to karai da no and moi se gyan ta da badagi thengjalak pane mamana ba moi ga saigi bryce ga kanos ka sina phare di ngasi oi platu hana ko so ina nung aigi bi kano the life ta uraga di khangde ko haina platu na ching kitang akhalaga haina kitang pa ga nung pa ko ina pa ga leibelei sida ngasi di leirasi aduga haying nongalaga amu hiking tongnaba tawrasina dumai tawri adagi ngasagi moisi tumbaja platu si ngasagi kalin gi sar ni nungda nungsan phujan ba haise nungdang ladi mai gi manin do kap thoramni sare ba moise sabdana moina thong hang to ga tumbasida sigi koi gi Grand Canyon aina chalu mafam se sida sumayam lo ieba sida predator myam leiba mountain lion lei adagi di atopa sanga kari cougar si koi haigana saum haigadra khangde sanga mathang mayam lei ko adaida asigi sanga mayam se leibanina moise mu thong se mu magi ngasagi zipper se amung zor nong chingsan manung na ta sadana moise ngauduini ba ngauraga tawbam ma khangdabdo haide moise adagidi singa chili lela jena moise uchina moise sana ba su loisale moidi ahambada numini khaki haiki pochai puramane numini khaki haiki ising puramane ising loisale chak loisale kai mo lairaktre adudana moina kaidoge habisida moigi desert khoi pan ba I don't know desert sida aina urakpada di kai mo palhaude khoina chapan matam da di adaida berries gumba aduga khoi gi squirrel na chaba adagidi kano naga deer naga chaba moise di thira chaba hore adubu nungdang da di moi ga sai sanga sing du da mu ngap thok da ba ya da bani na mu upai lai ko then what happened is that moise dugi nongala kan sida amu hack tawrasi na mu haidi soro moina makhon tabada moi sidagi khoi gi ziki ai chalu bagi ai experience ni ko nungsit yam kana sele nungsit sitpase the sound moigi nungsit ki sound je gari thobagi makhon gi type ta taieba oina rb da tumaga leiba je nungsit sitpase khoi gari ma thogi bagi type ta do maina makhon taieba ade moi ani sin haise saisi da gari gi lae makhon laram do ngale han haraga moigi nungdang se tumam tien je phukalaga chelaga hojigi maige ji chen bisida moi ji deep into the canyon ai video ai hojik ai live ne video hapa yadre ko video habake deep into the canyon manung sangi bise loi noi upai laitrabani changa they were lost moi totally lost oidagi upai lertadana moina ngasagi bottle da ising moigi urine do thakpa hore ising loisale ising lairatre kalien gi matamni na ising ju phangdre
ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯌꯨꯔꯤꯟꯗꯨ ꯊꯛꯄ ꯍꯧꯔꯛꯄꯗ ꯑꯣꯔꯦ ꯑꯃ ꯃꯃꯥꯟꯅꯕ ꯑꯃ ꯌꯥꯎꯁꯩ ꯕ꯭ꯔꯥꯏꯁꯤꯗꯤ ꯑꯣꯔꯦ ꯑꯃꯁꯤꯗꯤ ꯖꯣꯟꯁꯤꯗꯤ ꯈꯔ ꯈꯤꯇꯪ ꯃꯁꯥ ꯃꯥꯅ ꯑꯃꯨꯛ ꯈꯤꯇꯪ ꯃꯌꯥꯝꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯑꯅꯤ ꯃꯔꯛꯇ ꯃꯥꯅ ꯈꯤꯇꯪ ꯃꯁꯥ ꯐꯕꯒꯤ ꯑꯗ ꯃꯥꯁꯦ ꯑꯣꯔꯦ ꯑꯗꯣ ꯑꯣꯕꯁꯤꯐꯥꯎꯗ ꯃꯣꯏꯅ ꯍꯥꯞꯆꯜꯂꯦꯕ ꯃꯣꯏꯒꯤ ꯑꯎꯕꯁꯦ ꯕꯣꯇꯜꯗ ꯍꯥꯞꯆꯜꯂꯦ ꯀꯩꯒꯤꯅꯣꯗ ꯆꯥꯛ ꯆꯥꯕ ꯐꯪꯗ꯭ꯔꯀꯥꯟꯗꯗꯤ ꯑꯎꯕꯁꯦ ꯆꯥꯗꯣꯏꯅꯦ ꯕꯤꯀꯣꯁ ꯗꯦꯠꯁ ꯍꯥꯎ ꯌꯨ ꯁꯔꯚꯥꯏꯚ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯒꯤ ꯁꯔꯚꯥꯏꯚꯦꯜꯁꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯋꯥꯅꯤꯀꯣ ꯆꯤꯡ ꯃꯥꯟꯗ ꯆꯥꯕ ꯊꯛꯄ ꯐꯪꯗꯕ ꯍꯥꯏꯗꯤ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯎ ꯋꯥ ꯍꯧꯕꯗꯗꯤ ꯎꯅꯥ ꯋꯥꯅꯥ ꯆꯥꯔꯁꯨ ꯌꯥꯏ ꯁꯤꯒꯤ ꯒ꯭ꯔꯥꯟ ꯀꯦꯅꯤꯌꯟꯁꯤꯗꯤ ꯀꯔꯤꯝꯐꯥꯎ ꯍꯧꯗꯦ ꯂꯣꯏꯔꯦ ꯁꯤꯀꯤꯐꯥꯎ ꯍꯧꯗꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯇꯝꯕꯜ ꯋꯤꯠ ꯍꯥꯏꯔꯒꯗꯤ ꯀꯩ ꯍꯥꯏꯒꯗꯅꯣ ꯑꯥꯏ ꯗꯣꯟ ꯅꯣ ꯍꯥꯎ ꯇꯨ ꯇꯝꯕꯜ ꯋꯤꯠ ꯍꯥꯏꯗꯤ ꯅꯥꯄꯤ ꯁꯤꯡꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯀꯣ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯍꯧꯗꯣꯏꯅꯦ ꯑꯦꯟ ꯗꯦꯟ ꯋꯥꯠ ꯍꯦꯄꯟ ꯏꯁ ꯗꯦꯠ ꯃꯣꯏ ꯑꯅꯤ ꯑꯃꯁꯤ ꯃꯁꯥ ꯁꯣꯟꯖꯜꯂꯛꯑꯦꯀꯣ ꯁꯣꯟꯖꯜꯂꯛꯑꯒ ꯃꯣꯏꯁꯤꯅ ꯃꯊꯛꯇ ꯄ꯭ꯂꯦꯇꯨ ꯑꯃꯒ ꯎꯔꯦ ꯍꯥꯏꯗꯤ ꯆꯤꯡꯁꯤ ꯂꯩꯔꯦꯅ ꯆꯤꯡꯁꯤꯗ ꯄ꯭ꯂꯦꯇꯨ ꯑꯃ ꯎꯔꯦ ꯄ꯭ꯂꯦꯇꯨ ꯑꯃ ꯎꯕꯁꯤꯗ ꯑꯩ ꯒꯣꯟꯅ ꯁꯣ ꯌꯨ ꯄ꯭ꯂꯦꯇꯨꯁꯦ ꯒ꯭ꯔꯥꯟ ꯀꯦꯅꯟ ꯄ꯭ꯂꯦꯇꯨ ꯑꯝꯇꯪ ꯏꯒꯦ ꯑꯩꯁꯤꯗ ꯃꯌꯥꯝ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯝꯇ ꯌꯦꯡꯍꯟꯒꯦ ꯒ꯭ꯔꯥꯟ ꯀꯦꯅꯟꯒꯤ ꯄ꯭ꯂꯦꯇꯨꯁꯦ ꯃꯌꯥꯝ ꯎꯠꯂꯛꯀꯦꯗꯣ ꯁꯤꯅ ꯑꯩꯅ ꯎꯔꯛꯏꯃꯛꯁꯦ ꯁꯤꯃꯛꯅ ꯑꯩꯅ ꯃꯤꯠꯇ ꯎꯔꯛꯏꯁꯤꯡꯁꯦ ꯑꯗꯨꯗ ꯁꯤ ꯄ꯭ꯂꯦꯇꯨ ꯁꯤꯒꯤ ꯄ꯭ꯂꯦꯇꯨꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯃꯣꯏꯁꯦ ꯎꯔꯒ ꯁꯤ ꯃꯐꯝꯅꯦ ꯑꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯆꯠꯂꯨꯔꯦꯀꯣ ꯗꯤꯁ ꯏꯁ ꯒ꯭ꯔꯥꯟ ꯀꯦꯅꯟ ꯏꯁ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯁꯤꯁꯤꯡꯁꯦ ꯁꯤꯒꯤ ꯍꯣꯔꯁ ꯁꯨꯒꯤ ꯕꯦꯟꯁꯤꯁꯨ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣ ꯍꯥꯞꯈ꯭ꯔꯕꯅꯦ ꯁꯤꯁꯤꯡꯁꯦ ꯑꯁꯤꯗꯅꯦ ꯀꯩꯅꯣꯒꯤ 172ꯒꯤ ꯑꯋꯔꯁꯀꯤ ꯀꯩꯅꯣ ꯅꯝꯕꯗꯣ ꯃꯣꯏ ꯁꯤꯅꯤꯃꯥ ꯅꯝꯕꯗꯣ ꯃꯥ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯈꯠꯂꯒ ꯁꯥꯏꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯦꯅꯤꯋꯦꯁ ꯑꯗ ꯑꯩꯅ ꯍꯥꯏꯅ ꯄ꯭ꯂꯦꯇꯨ ꯍꯥꯏꯁꯦ ꯃꯣꯏ ꯁꯨꯃꯥꯏꯅ ꯀꯥꯈꯠꯂꯒ ꯆꯤꯡ ꯃꯊꯛ ꯀꯥꯈꯠꯂꯒ ꯑꯄꯥꯛꯄ ꯃꯐꯝ ꯑꯃ ꯂꯩꯕꯁꯦ ꯑꯁꯤꯒꯤ ꯄ꯭ꯂꯦꯇꯨꯁꯦ ꯁꯤꯗꯩꯗ ꯃꯣꯏꯁꯦ ꯂꯩꯔꯅꯤꯀꯣ ꯂꯩꯕꯗꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯃꯣꯏꯁꯤꯗ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯦꯋꯥꯔꯅꯦꯁ ꯁꯨꯝ ꯄꯤꯖꯒꯦ ꯀꯔꯤꯒꯨꯝꯕ ꯂꯝ ꯉꯥꯎꯅꯧꯗꯅ ꯈꯣꯠꯇꯅ ꯂꯩꯔꯒꯗꯤ ꯇꯨꯔꯦꯟ ꯆꯦꯟꯕ ꯃꯐꯝ ꯅꯠꯇ꯭ꯔꯒꯅ ꯂꯥꯞꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯎꯗ ꯀꯣ ꯍꯥꯏꯗꯤ ꯂꯩꯆꯤꯟ ꯎꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯗ ꯐꯣꯂꯣ ꯇꯧꯔꯒꯗꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯂꯩꯕꯅꯦꯅ ꯍꯥꯏꯅꯩꯀꯣ ꯑꯁꯤꯁꯨ ꯑꯩ ꯃꯤꯁꯇꯔ ꯕꯥꯂꯣꯟꯗꯒꯤ ꯈꯪꯕꯅꯦ ꯑꯗꯣ ꯕꯠ ꯑꯦꯅꯤꯋꯦꯁ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯟ ꯀ꯭ꯔꯨꯒꯤ ꯇ꯭ꯔꯦꯅꯤꯡꯗꯕꯨꯗꯤ ꯌꯥꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯃꯃꯥꯟꯅꯕ ꯑꯅꯤꯁꯦ ꯂꯩꯔꯦ ꯋꯥꯔꯤ ꯆꯠꯁꯤꯜꯂꯒꯦ ꯑꯩ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯩꯒ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯑꯃꯨꯛ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯄꯥꯒꯦ ꯋꯥꯔꯤꯁꯦ ꯑꯝꯇꯪ ꯂꯣꯏꯁꯟꯈꯤꯒꯦ ꯋꯥꯔꯤꯁꯦ ꯂꯤꯕ ꯌꯥꯝ ꯄꯥꯝꯖꯕꯩ ꯆꯥꯡ ꯃꯌꯥꯝꯗ ꯂꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦꯕ ꯂꯤꯗꯣꯏꯁꯦ ꯑꯗꯒꯤ ꯀꯩ ꯇꯧꯒꯦ ꯍꯥꯏꯕꯁꯤꯗ ꯃꯣꯏ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯄ꯭ꯂꯥꯇꯨꯁꯤꯗ ꯃꯊꯛꯁꯤꯗ ꯄ꯭ꯂꯥꯇꯨ ꯑꯃ ꯂꯩꯔꯦ ꯄ꯭ꯂꯥꯇꯨꯁꯤꯗ ꯏꯁꯤꯡꯒꯤ ꯃꯈꯣꯟ ꯇꯥꯏ ꯁꯤꯅꯤ ꯏꯁꯤꯡꯒꯤ ꯃꯈꯣꯟ ꯇꯥꯕꯅꯤꯅ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃ ꯂꯩꯔꯝꯃꯅꯤ ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦꯅ ꯍꯥꯏꯔꯒ ꯃꯥꯁꯤꯅ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯣꯏ ꯑꯅꯤꯁꯦ ꯑꯁꯤꯒꯤ ꯄ꯭ꯂꯥꯇꯨ ꯇꯥꯟꯁꯤꯅ ꯀꯥꯈꯠꯂꯅꯦꯕ ꯀꯥꯈꯠꯄꯁꯤꯗ ꯗꯦꯝ ꯋꯦꯁꯇꯦꯠ ꯍꯥꯐ ꯑꯣꯐ ꯗꯦꯔ ꯑꯦꯅꯔꯖꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯏꯁꯤꯡ ꯄꯨꯔꯛꯄ ꯑꯗꯒꯤ ꯆꯥꯅꯕ ꯄꯨꯔꯛꯄ ꯍꯥꯏꯁꯦ ꯃꯣꯏꯁꯦ ꯄꯨꯔꯛꯄ ꯍꯥꯏꯁꯦ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯀꯦꯟ ꯐꯨꯗ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯀꯔꯦꯜꯒꯤ ꯇꯥꯏꯞꯇ ꯄꯤꯁ ꯀꯣ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯀꯦꯟ ꯐꯨꯗ ꯌꯥꯝ ꯆꯥꯏ ꯑꯃꯦꯔꯤꯀꯟꯁꯤꯡꯁꯦ ꯑꯗꯨꯒꯨꯝꯕꯗ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯣꯏꯅ ꯄ꯭ꯂꯦꯇꯨꯗ ꯌꯧꯔꯀꯥꯟꯗ ꯂꯩꯕꯁꯤꯗ ꯗꯦꯚ ꯅꯣꯋꯦ ꯂꯩꯔꯝꯗ꯭ꯔꯤꯕ ꯃꯣꯏꯅ ꯈꯜꯂꯤꯕ ꯏꯁꯤꯡ ꯇꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯁꯤꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯀꯣꯂꯣꯔꯥꯗꯣꯒꯤ ꯔꯤꯚꯔꯒꯤ
makhonsu tagidre, and they were moi akoina level 8,000 above the sea level. Akoigi cherau singa sidi lehaure ko thangjing singa lehaure 8,000 above the sea level the moise kakhatlaga lerame, and they saw nobody. Adagidi moi ni je khange oh koi ni sida kuina leragadi hingdong mandre aduna kaidosige. Next thing moi ni moi maigi tent to the moi je khanjala change aduga bryce na khara kalle ama jonji di kitang masaje khara kano haitare ne khara kitang sole da moi ni je sa da bane thak da bane, and then moi je mayam chaksa ba yaram gadi I'm sorry moi gi urine do moina bottle da pass over urine je chitak pa hure si thae tha matung sita digi amu adugi matung da mabuk tu di thalaktre na ising du budi queens ta ure ko aduga ngasai moina sabada ubudu amu adudo mu sasan ba hure because they don't have any food. Mioi ba je lairak yarak tra di survival gi kwai dagi pharak tarak di adune adagi mu adu thorak padagi ngasai gi ama quincy si mana kanu si zone si haise ai ngamaroi ai khoi huzik akoina manga ise hapta ani sure moi hapta ani sure moina mangi je kanambong na moiju he kanambok ta he hordre ko kanambong na khoi thiba lak pidre kanambong na akoi kanu to birani hadi thiba lak kan he bajoi thajadre khoina ju pau ju pirudre karamba grand canyon gi karamba manung da sangaga lairino haibase khangdrabani na hana adagi moi ani je phare na nungdang sida moina phare dadi khoi sumaina mai thara khotlaga akoigi kare tare ne khoi lei habagi signal tawrase khotle na moi gi sleeping bed ka se puthok na mai thakna khotna mai khuga hogdran tawre kana bolak pidre adagi leire hapta mo mulesale kari mo mudi sadram ni ko adai da moi asigi hana aina khoina aijamuri e moi chumgumba lizard gumba nungyumbi mukti nati lizard desert lizard kai ma'am se sisi ma'am urakpadagi hujigi desert moigi lizard se saba horakpasida kano sidi amajidi mamana bamje zone si khara phaiba amajini ba yadri se amajidi ta obaga tawbaga tarakpadagi mana ai char bo hena magi ten manung si sang phayop sal adum leigreba aduga nungdang dana ingdoni ingaga moise hekta khata long khaptoini nung aduga nungalagana nungsa ajina ado ke matik sai ko akoina salubudi inge we lucky inge nungsa je sabasina moina hipiba ten sigi moina thariba sleeping bag si makhasida nungsa je khoigi ta heater thagalakpadong thagalaga ekta saraga masaga je poktoini adagi nupam jin haire khoi si hujik se kanambu kan blak tong mandre hapta mari sujale hujik tha phajale aduduna nupa haji ngasai gi nupa kanu si di leng ngamdre mana haise mamanabsida nang ga aiga laso ina mapan sidaida amutang wari sana je moi ne si wari mai jisu leiratram ni ko thaganaba nungdang dana kadadang ingdoini ayuk nungden dana sadoini mana wari sar ha manab sai ai nangonda nang imanabani nang aiga sahi asu koina tinarapani ai nangonda request am tawjage nang request am ta yabiyo kholona mamanaba se amajina kitang masa phabse kano sina bryce na kaino hai mana ai hingdong mandre mamanaba kano sina john sina ai hingdong mandre aduna ai se thuna sibagi kano pibiyo sini happiness to piyo sini bryce na karino john nang ngangi dubu koi hujik kadoroge koi huji tha haidi hapta ani hum sujale laktaba kananom de koi yengba lakani nang kadobina dana wakhan nungai ta bakhalidona bryce na kana bula aroi nang sigi thang se mana thang bu thori mai hunting knife se thang jina aigi thamoi sidaida nang amuk tang da haidi amuk tang thinbada sibagi mawong da thilaga ai halo ai ngamdare moise mayang su kangtri kange ising thakningai hujik moina
इसिंग लोइखिबदगी मोइगी मपान मोइना यूरिन थक्पदोजु लोइसलक्पदगी हौजिक्ति यूरिन जो पास तौबा यादरे इसिंग जो अमता लेत्रे मा हाइसे कोई आई थिंक वी आर डाइंग अदो आइदी यामना मिकी थीबने आई असुमाइना वारगा सीबा ngamoroi nang hatpura kana moi ani je maybe saataba thakdaba मैम दने हेलुसिनेट तौरंबा याई ब्राइसिना अदगी ममानबदना कप्तना लाउदना मखोंगा पायरा खोइरंबदगी होय आई यारगे नंगना सुमाइना थाइरिसे न हारगा मोइनीसे मनुपासे फजना चानिंगाई के कैम लेत्रबने इसिंग थंगनिंगाई जो लेत्रबने अदमाना मोइगी द बेरीज खरा होंगमाले पॉइजन बेरीज गुमा मालमे माले हाय अदो मयादा नि हुम इले माना हापे मागी टेंट चंगे माना फैजो सुकलगा मखोदो सुमाइना थमे अदोगा सागी ब्राइसना मोइगी हंटिंग नाइफ तना माइ थमोइसे थमगने मखोदो पारगंदा हांबा थिनबसिदा कनोसे जोनसे चोंगेबा हाइदि सीदबगे अदगी चोंग इथोपसिदा ब्राइसना नो आई कान डू इट सना आई ngамoi sine da कनोसे जोन पायरगा नो नो फिनिश इट आई एम नाइ अदरगा जो फिनिश तो ना हायरगा दुनेबा अदुगा जोन जे मखोसे पायमो तोरगा तमना कक थिनजलगा मागी हार्ट से यौरकांदा ब्राइसिस कंदोरने सीग्रनी अदगी माना खले ब्राइसु सीरे मा मु हिंगमै कैदौरुनी आइजु हुजिक पंगन अमता याउद्रे ब्राइस हालुबगिदा माइ लोइमक याउद्रे इसिंग हारि लेत्रे चानबा लेत्रे माना ब्राइस की बॉडी दुदी सारुबगी एदि मादि लेरoi मासु सिजरसनोना मासिना टेनसिदा चंगजलगा मासु मन माइ ममानबा सीबजिगी नाकनसिदा फैजबसे सुपगा मासे हिप्पगा लेरनी हिप्पगा लेरगा आमना लकीली माना उजिकी मोइना नुंदांगी थौदोकसे असिगी नुंगानबसिदा कनोना मोइगी इसकी कनोगी ग्रांड कैनियन की कनोसिंगजिना कुछ कनोना ngasai nahan muk kanona kari cactus na thinbagi am kana nari hujiki grand canyon gi kanosina tent ani khalaga khaloidaba mafamda khalla leiba ubadagi moisina check tawraga lakpa numit oiramdoineba urakansida moina thongthapda tammanamje namthiraga moigi ngasagi moigi sleeping bag mai thabagi polyester manam namthibane khotbane mayamdo yengurakansida टेन मनुंगसिदा कनानोम मैना टेन सिमदि लैय त मनमसे नमथिरबने को टेन मनुंगसे कैनो मादि ममाना अमदि असिबगी नाकन तुमिना टेन से हांगतोकसिदा एक्ट पुलिस कसे मत मनातोंगसि मेलगा अकन मोइसे ओदो तोवे अदुबो मोइसिना खलिसिना असिब मी लेद्रकन अमजि मखोजे स्वाइन थांगलक्तोइने ब्राइस तो थांगलकांसिदा मोइना मोइना मेडिक कौरे हे स्वाइन हिंगम लैरे खोले तौरेदा तौरेना अदगी मोइदो कौबदगी कनोना ngsaigi moi helicopter mem purani kholani ma je moi sigi braise thangkalakansida amada yengosina asibam lerame asiba jisu saru oi kari oi hadi matong gam ta yarom siba nupa sisu amasisu kai kaimbuk saningai thakningai hatha ma kaim charak ta bhai je they have lost so much weight so much water moi gi body de kaim yaudramne adagi अदुमाइन तौदना मोइजे पुखतोक्तुना खोतना डॉक्टर पुखले खोले डॉक्टर येंगे येंगाकानसिदा कदवे मोइ येंगे दकानदगी नुपा साइगी जोंदुदि सीरे खोले ना हारे दगी हामबदि मोइ कनोसिना मयामसिना अथॉरिटीना ब्राइस ताइनरे नंगना हातपने खोतपने ना दगी ब्राइस ना हाइजे अइना हातकेना हातपनति जोंदो मसा याम सोले मादो ngamdre मान अइंगोंदा रिक्वेस्ट तौरगा अइ खोंग पाइरा खोइरमबदगी अइना हातपने खोतपने अइ कैम हातनिंग दिकदोबे हातोइनो ना हारि अदगी मयाम सिंगजिना अदगी अदुगु यामना नुसिबगी हागदरा और फॉर्चुनेटली को ngsaigi जोन की फैमिली सिनजु ब्राइस का जोन गसे दे वर लाइक बेस्ट फ्रेंड्स अदुदुना ब्राइस ना कैसु जोन दा फत्तबा तौरमोय हाइबसे मोय थाजैना हाइबदगी ब्राइस एबुदी कनो तौरनी मोयगी माइगी सेंटेंस से कनो मोयगी मेंस्लॉटर से पीरोय कैगिनो दा दे वेर इन अ सिचुएशन हाइदि मोने लरिबा सिचुएशन जे मोय हिंगनि थाजदबा सिचुएशन दा एक्सट्रीम सिचुएशन दा कोई सर्वाइवल की सिचुएशन दा लैबने हाय अदुबु ngaiजे ngसाigi मोय ngसाigi मोयगी खुजिगी रेंजर सिंगदुना लाइबा मफम से
ꯑꯁꯤꯒ ꯖꯣꯟꯒ ꯕ꯭ꯔꯥꯏꯁꯀꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏ ꯀꯤꯂꯣꯃꯤꯇꯔ 2 ꯈꯛꯇꯅꯦ ꯍꯥꯏꯌꯦ ꯂꯥꯞꯅꯩꯁꯦ ꯑꯗꯣ ꯃꯣꯏꯗꯤ ꯉꯁꯥꯏꯒꯤ ꯀꯥꯏꯗꯅꯣ ꯆꯤꯡ ꯃꯊꯛ ꯃꯔꯣꯡ ꯃꯌꯥꯝꯅ ꯀꯥꯔꯨꯔꯒ ꯂꯥꯛꯑꯕꯅꯤꯅ ꯃꯣꯏꯗꯣ ꯍꯥꯏꯗꯤ ꯗꯦ ꯕꯥꯏ ꯗꯤꯁꯑꯣꯔꯤꯌꯦꯟꯇꯦꯠ ꯃꯣꯏꯗꯤ ꯏꯁꯤꯡꯁꯨ ꯌꯥꯎꯗ꯭ꯔꯦ ꯆꯥꯅꯕꯁꯨ ꯌꯥꯎꯗ꯭ꯔꯦ ꯊꯛꯅꯕꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯣꯏꯁꯨ ꯉꯥꯎꯕꯗꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯉꯁꯥꯏꯒꯤ ꯄꯥꯔꯀꯤꯡ ꯂꯣꯠꯁꯤꯗ ꯃꯅꯥꯛꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯔꯦꯟꯖꯔꯒꯤ ꯁ꯭ꯇꯦꯁꯟ ꯏꯁꯤꯡ ꯆꯥꯅꯕ ꯊꯛꯅꯕ ꯃꯦꯗꯤꯀꯦꯜ ꯐꯪꯕ ꯃꯐꯝꯁꯦ ꯃꯣꯏ ꯎꯗꯕꯗꯒꯤ ꯆꯠꯍꯧꯗꯕꯅꯦ ꯑꯗꯨꯅꯦ ꯍꯥꯏ ꯑꯗꯣ ꯉꯁꯤ ꯚꯥꯏ ꯑꯩ ꯃꯌꯥꯝ ꯂꯥꯏꯐꯇ ꯋꯥꯔꯤ ꯑꯃꯗꯤ ꯂꯤꯖꯔꯦꯀꯣ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯑꯃꯒꯤ ꯃꯤꯁꯤꯡꯒꯤꯁꯦ ꯑꯃꯨꯛ ꯂꯤꯖꯔꯛꯑꯒꯦ ꯑꯗꯣ ꯑꯁ ꯋꯥꯔꯤꯁꯦ ꯂꯣꯏꯈ꯭ꯔꯦ ꯇꯣꯄꯤꯛꯁꯦ ꯀꯩ ꯃꯇꯥꯡꯗꯅꯣ ꯃꯌꯥꯝ ꯃꯊꯛꯇꯩ ꯍꯧꯔ ꯇꯥꯕꯤꯔꯣ ꯑꯩꯅ ꯆꯠꯂꯨꯕ ꯀꯩꯅꯣꯗꯣ ꯒ꯭ꯔꯥꯟ ꯀꯦꯅꯤꯌꯟꯗ ꯃꯤ ꯃꯥꯡꯈꯤꯕꯒꯤ ꯑꯗꯨꯒ ꯏꯁꯤꯡ ꯊꯛꯄ ꯒ꯭ꯔꯥꯟ ꯀꯦꯅꯤꯌꯟꯁꯦ ꯃꯌꯥꯝꯅ ꯑꯩ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯛꯀꯦꯀꯣ ꯁꯤꯃꯛꯅꯦ ꯑꯩꯅ ꯎꯠꯂꯦꯍꯧꯔꯤꯁꯦ ꯒ꯭ꯔꯥꯟ ꯀꯦꯅꯤꯌꯟꯒꯤ ꯀꯩꯅꯣꯁꯦ ꯁꯤꯁꯤꯕꯨꯗꯤ ꯃꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝ ꯇꯥꯏꯌꯦꯅ ꯆꯪꯍꯟꯗ꯭ꯔꯦꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯍꯣꯔꯁ ꯁꯨꯁꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒ ꯐꯦꯁꯕꯨꯛꯇ ꯍꯥꯞꯈ꯭ꯔꯕꯅꯦ ꯗꯤꯁ ꯏꯁ ꯗ ꯃꯣꯁ ꯁ꯭ꯄꯦꯛꯇꯤꯀꯨꯂꯔ ꯅꯦꯆꯔꯦꯜ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯅꯦꯆꯔꯒꯤ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯁꯤꯁꯤꯡꯁꯦ ꯀꯣꯏꯔꯨꯕꯗꯣ ꯑꯗꯣ ꯃꯣꯏ ꯑꯁꯤꯁꯤꯡꯁꯤꯒꯤꯅꯦ ꯑꯩꯅ ꯎꯠꯂꯛꯏꯁꯦ ꯋꯥꯔꯤꯁꯤꯕꯨꯗꯤ ꯃꯊꯪꯗ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯔꯛꯑꯅꯤ ꯕꯠ ꯁꯤꯁꯤꯅꯦ ꯑꯩꯅ ꯆꯠꯂꯨꯏꯁꯦ ꯁꯤꯒꯤ ꯋꯥꯔꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯎꯔꯨꯕ ꯃꯌꯥꯝꯗꯣ ꯑꯗꯣ ꯁꯤꯁꯤꯡꯁꯤ ꯉꯥꯛꯇꯅꯦ ꯁꯤꯁꯤꯡ ꯄꯣꯁ ꯇꯥꯕꯅꯦ ꯑꯁꯤꯒꯤ ꯇꯥꯋꯔꯒꯁꯤꯁꯨ ꯑꯩꯒꯤꯗ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯛꯑꯅꯤ ꯁꯤꯒꯤ ꯇꯥꯋꯔꯁꯦ 1919ꯗ ꯁꯦꯝꯈꯤꯕꯅꯦ ꯍꯥꯏꯌꯦ ꯁꯤꯅꯒ ꯐꯖꯕꯗꯤ ꯑꯁ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯌꯥꯎꯕꯅꯦ ꯑꯗꯣ ꯂꯣꯏ ꯍꯥꯞꯄꯛꯀꯦ ꯋꯥꯔꯤ ꯑꯃꯁꯨ ꯂꯣꯏꯊꯣꯛꯑꯦꯀꯣ ꯃꯌꯥꯝ ꯑꯩ ꯋꯥꯔꯤ ꯂꯤꯗꯤꯗꯤ ꯍꯥꯏꯔꯒꯅꯨꯀꯣ ꯑꯩ ꯋꯥꯔꯤ ꯐꯖꯅ ꯂꯤꯈ꯭ꯔꯦꯀꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯋꯥꯔꯤ ꯇꯥꯔꯕꯅꯤꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯃꯦꯟ ꯑꯃꯨꯛ ꯆꯤꯡꯊꯔꯒ ꯑꯃꯨꯛ ꯄꯥꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯑꯅꯝꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯀꯩꯀꯩꯁꯤꯡꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯐ ꯕ꯭ꯂꯣꯛꯇ ꯍꯥꯞꯄꯒꯦ ꯒꯤꯇꯥꯟꯖꯂꯤ ꯂꯥꯏꯁ꯭ꯔꯝ ꯁꯤꯅ ꯕꯤꯅꯥꯖꯂꯤ ꯁ꯭ꯇꯣꯔꯤ ꯇꯥꯏꯝ ꯀꯣ ꯑꯃ ꯀꯩꯅꯣꯗꯣ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯃꯥꯟꯅ ꯑꯩ ꯃꯁꯝꯒ ꯉꯥꯡꯉꯒ ꯑꯩꯅ ꯊꯥꯏꯅ ꯁꯝ ꯉꯥꯡꯉꯤꯉꯩ ꯃꯇꯝ ꯌꯥꯝ ꯃꯥꯟꯕꯗꯣ ꯀꯔꯤ ꯍꯥꯏꯕ ꯕꯤꯅꯥꯖꯂꯤ ꯁ꯭ꯇꯣꯔꯤ ꯇꯥꯏꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯃꯥꯟꯅ ꯁꯥꯔꯛꯄꯗꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯁꯤꯅ ꯒꯤꯇꯥꯟꯖꯂꯤ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯨꯗꯅ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤ ꯕ꯭ꯂꯣꯛ ꯃꯌꯥꯝꯅ ꯑꯩ ꯏꯆꯥ ꯎꯠꯄꯤꯔꯛꯑꯣ ꯑꯩꯒꯤ ꯇꯥꯃꯣꯒꯤ ꯑꯗꯨꯗꯨꯗꯨ ꯑꯩꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤꯗꯨꯒꯤ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯂꯣꯏꯅ ꯎꯠꯄꯅꯦ ꯑꯗꯣ ꯑꯅꯝꯕꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯃꯣꯁꯟꯒꯤ ꯌꯥꯝ ꯂꯥꯛꯑꯦꯀꯣ ꯂꯥꯛꯄꯁꯦ ꯌꯨ ꯑꯦꯁꯀꯤ ꯉꯥꯛꯇ ꯑꯣꯏꯅ ꯂꯥꯛꯄꯗꯣ ꯃꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯁꯦ ꯏꯪꯂꯤꯁ ꯉꯥꯡꯕꯤꯌꯣꯅ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯍꯩꯇ ꯑꯩꯅ ꯍꯩꯖꯕ ꯈꯔꯗꯣ ꯏꯆꯥꯗꯒꯤ ꯈꯔ ꯇꯝꯖ ꯁ꯭ꯋꯥꯏꯗꯒꯤ ꯀꯂꯤꯛꯇꯤ ꯈꯔ ꯇꯝꯖ ꯑꯗꯨꯝ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤꯗꯨꯒꯤꯅ ꯑꯗꯨꯝ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯐ ꯀꯩꯅꯣꯒꯤ ꯂꯥꯏꯐ ꯕ꯭ꯂꯣꯛꯇ ꯌꯥꯎꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅꯕꯨꯗꯤ ꯌꯥꯝꯅ ꯊꯤꯅ ꯔꯥꯁꯤ ꯀꯪꯉꯤ ꯈꯣꯠꯂꯤ ꯏꯪꯂꯤꯁ ꯌꯥꯝ ꯉꯥꯡꯖꯅꯤꯡꯁꯅ ꯇꯥꯏ ꯑꯗꯨꯗꯨꯗꯨꯅꯈꯜꯂꯝꯒꯅꯤ ꯑꯩ ꯑꯟꯗꯔꯁꯇꯦꯟ ꯕꯠ ꯃꯤꯗꯨꯒꯤ ꯄꯣꯠꯇꯣ ꯂꯧꯔꯨꯔꯕꯅꯤꯅ ꯄꯥꯝꯗꯅ ꯂꯧꯔꯨꯔꯕꯅꯤꯅ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗꯨꯒꯤ ꯍꯥꯏꯗꯤ ꯇꯧꯗ ꯌꯥꯗꯕꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯑꯅꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯁꯨ ꯊꯥꯏꯅ ꯃꯅꯤꯄꯨꯔꯤ ꯑꯗꯨꯝ ꯂꯧꯖꯔꯛꯑꯦ ꯀ꯭ꯂꯥꯁ 10ꯗ ꯀꯩꯅꯣꯗ ꯑꯩꯒꯤ CBSEꯒꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯇꯔꯒ ꯆꯠꯂꯛꯏꯅꯦ ꯃꯩꯇꯩꯔꯣꯟꯗ ꯑꯗꯨ ꯃꯇꯝꯗꯕꯨꯗꯤ ꯕꯦꯡꯒꯣꯂꯤꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯑꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟꯒꯤ ꯌꯥꯝ ꯉꯥꯡꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯒꯤꯇꯥꯟꯖꯂꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯕ꯭ꯂꯣꯛꯇ ꯌꯦꯡꯕꯤꯌꯣ ꯑꯩꯅ ꯑꯗꯨꯝ UFOꯒꯤ ꯃꯇꯥꯡꯒꯤ ꯑꯗꯒꯤ ꯀꯩꯅꯣ ꯇꯥꯈꯤꯕꯒꯤ ꯃꯤ ꯃꯥꯡꯈꯤꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯒꯤ ꯑꯩꯁꯦ ꯋꯥꯔꯤꯁꯨ ꯂꯤꯕ ꯂꯣꯏꯔꯦ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯄꯥꯔꯒꯦ ꯍꯥꯏ ꯃꯌꯥꯝ ꯀꯣ ꯑꯩꯁꯦ ꯑꯩ ꯂꯚ ꯌꯨ ꯒꯥꯏꯁ ꯑꯣꯜ ꯀꯣ ꯑꯩ ꯑꯗꯨꯝ ꯈꯨꯝꯖꯔꯛꯑꯒꯦ ꯃꯊꯪ ꯀꯣ ꯑꯗꯣ ꯇꯣꯄꯤꯛꯁꯦ ꯀꯩ ꯃꯇꯥꯡꯗꯅꯣ ꯇꯣꯄꯤꯛꯁꯦ ꯃꯤ ꯃꯥꯡꯒꯤ ꯑꯩꯅ ꯀꯩꯅꯣꯒꯤ ꯒ꯭ꯔꯥꯟ ꯀꯦꯅꯤꯌꯟꯗꯅꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯕꯗꯒꯤ ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨꯝ ꯍꯧꯕꯗꯒꯤ ꯑꯩ ꯑꯗꯨꯝ ꯂꯥꯏꯐꯇ ꯑꯗꯨꯝ ꯇꯥꯔꯅꯤ ꯍꯣꯔꯦꯟ ꯃꯀꯣꯛꯇꯩ ꯇꯥꯔꯣ ꯀꯅꯥ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯑꯁꯦꯡꯒꯤ ꯕꯨꯠꯁꯦ
ꯈꯪꯗꯦꯗ ꯑꯩꯁꯦ ꯕꯨꯠꯁꯦ ꯑꯩ ꯎꯕꯗ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯅꯍꯥꯟ ꯂꯐꯨ ꯃꯈꯣꯡꯗ ꯕꯨꯠ ꯊꯤꯕ ꯆꯠꯂꯣꯅ ꯕꯤꯅꯥꯖꯂꯤꯅ ꯆꯠꯂꯨꯕꯗꯒꯤ ꯕꯨꯠꯀ ꯑꯃꯇ ꯊꯣꯛꯂꯛꯑꯣ ꯌꯥꯈꯤꯗ꯭ꯔꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯃꯒ ꯂꯤꯔꯣ ꯑꯃꯁꯤꯗꯤ ꯋꯥꯔꯤꯁꯤꯗꯤ ꯆꯤꯡꯐꯥ ꯑꯩ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯑꯩꯅ ꯆꯤꯡꯐꯥ ꯐꯥꯕꯩꯅꯤꯀꯣ ꯑꯃꯨꯛ ꯆꯤꯡꯐꯥ ꯐꯥ ꯑꯩ ꯋꯥꯔꯤ ꯑꯩꯅ ꯑꯃꯁꯨ ꯑꯃꯨꯛ ꯂꯤꯔꯗꯤ ꯆꯤꯡꯐꯥꯁꯨ ꯐꯥꯎꯗꯒꯨꯝ ꯇꯧ ꯋꯥꯔꯤꯁꯦ ꯄꯠ 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 ꯍꯨꯜꯂꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯁꯤ ꯍꯧꯕꯗꯒꯤ ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯑꯁꯤꯗꯤ ꯂꯥꯏꯐꯅꯦ ꯑꯁꯤꯗ ꯂꯥꯏꯐꯇ ꯃꯀꯣꯛꯇꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯔꯤꯒꯤ ꯇꯥꯏꯃꯤꯡꯗꯣ ꯁꯝꯖꯜꯂꯣ ꯁꯝꯖꯜꯂꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯩꯁꯨ ꯉꯁꯤ ꯍꯜꯂꯛꯇ ꯉꯥꯏꯔꯤꯅꯦ ꯑꯁ ꯃꯤꯠꯀꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯤꯖꯥꯠꯅꯤꯀꯣ ꯇꯨꯝꯗꯕꯒꯤꯀꯣ ꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯇꯨꯝꯗꯕꯒꯤ ꯑꯗꯨꯅ ꯇꯨꯝꯗꯤ ꯇꯨꯝꯗꯧꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯁꯤꯗ ꯄ꯭ꯔꯥꯏꯝꯗ ꯈꯣꯐ ꯍꯥꯏꯅ ꯑꯃ ꯕꯨꯠꯀꯤ ꯑꯃ ꯁꯤꯔꯤꯁ ꯑꯃ ꯊꯣꯛꯇꯥꯏꯅꯦ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯕꯁꯤꯅ ꯇꯨꯝꯍꯧꯗꯕꯗꯒꯤ ꯑꯌꯨꯛꯁꯤꯗ ꯍꯦꯛꯇ ꯃꯤꯠꯀꯁꯤ ꯁꯤꯒꯁꯦ ꯆꯤꯛꯇꯅ ꯁꯥꯗꯅ ꯂꯣꯏꯈꯔꯦ ꯋꯥꯔꯤ ꯇꯥꯍꯧꯗ꯭ꯔꯦ ꯋꯥꯔꯤ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯑꯩꯗ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯅ ꯂꯤꯕꯅꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯌꯥꯎꯔꯛꯀꯅꯤ ꯁꯌꯦꯡꯁꯤꯁꯨ ꯅꯥꯔꯦ ꯑꯁ ꯈꯪꯗꯦ ꯑꯁ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯑꯥꯔꯕꯤꯒꯤ ꯐꯕꯨꯡꯗ ꯇꯨꯝꯕꯗꯨꯅ ꯅꯥꯔꯤꯔ ꯀꯔꯤꯅꯣ ꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯏꯆꯦꯅ ꯂꯥꯏꯐꯇ ꯑꯃꯨꯛ ꯑꯩꯁꯦ ꯂꯥꯏꯐꯇ ꯑꯃꯨꯛꯇꯤ ꯋꯥꯔꯤ ꯂꯤꯖꯗ꯭ꯔꯤꯀꯣ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯍꯥꯎ ꯋꯥꯖ ꯍꯥꯏꯗꯤ ꯑꯩꯁꯦ ꯈꯪꯗꯦ ꯑꯪꯒ꯭ꯔꯥꯖꯤ ꯌꯥꯝ ꯉꯥꯡꯉꯦ ꯑꯗꯩ ꯑꯩꯅ ꯂꯥꯏꯐꯇ ꯑꯩ ꯑꯃꯨꯛꯐꯥꯎ ꯋꯥꯔꯤ ꯂꯤꯖꯗ꯭ꯔꯤꯀꯣ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯏꯐꯇ ꯋꯥꯔꯤ ꯇꯧꯖꯒꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯍꯦꯛ ꯂꯤꯕ ꯍꯧꯈꯤꯕꯗ ꯃꯤꯒꯤ ꯀꯃꯦꯟꯒꯁꯦ ꯄꯥꯕꯗꯤ ꯅꯪꯍꯧꯗꯕꯤꯅꯤ ꯎꯄꯥꯏ ꯑꯃꯗꯤ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯕꯗꯣ ꯁꯨꯝ ꯅꯥꯀꯟꯗ ꯋꯥꯔꯤꯒꯤ ꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯆꯦꯒꯤ ꯂꯥꯏꯐ ꯑꯃꯨꯛ ꯌꯦꯡꯕ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯋꯥꯔꯤꯁꯨ ꯍꯥꯞꯆꯜꯂꯕꯅꯦ ꯂꯥꯏꯐꯇ ꯋꯥꯔꯤ ꯂꯤꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯔꯒꯗꯤꯀꯣ ꯑꯩꯁꯨ ꯂꯥꯏꯐꯇ ꯋꯥꯔꯤ ꯂꯤꯕꯁꯤ ꯅꯨꯡꯉꯥꯏꯖꯩꯑꯕ ꯑꯗꯨꯗ ꯑꯩꯅ ꯂꯥꯏꯐꯀꯤ ꯋꯥꯔꯤꯁꯤ ꯃꯌꯥꯝꯅ ꯄꯥꯝꯒꯗ꯭ꯔꯥ ꯄꯥꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯑꯃꯨꯛ ꯈꯪꯗꯕꯗꯣ ꯀꯔꯝꯕ ꯆꯍꯤ ꯍꯦ ꯀ꯭ꯂꯥꯁ 12ꯀꯨꯗꯗꯤ ꯂꯣꯏꯔꯦꯗ ꯂꯩꯍꯧꯔꯦ 2003ꯗ ꯀ꯭ꯂꯥꯁ 12 ꯊꯥꯕꯅꯦ ꯑꯩ ꯂꯣꯏꯁꯟꯈꯔꯦ ꯑꯩ ꯑꯍꯟ ꯑꯣꯏꯔꯕꯅꯤ ꯍꯅꯨꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤ ꯎꯄꯥꯏ ꯍꯥꯏꯖꯜꯂꯣꯏꯔꯦ ꯑꯁ ꯈꯨꯠꯁꯤꯁꯨ ꯆꯦ ꯅꯇꯥꯂꯤꯌꯥ ꯒ꯭ꯔꯦꯁ ꯑꯩ ꯏꯗ꯭ꯔꯤꯌꯦ ꯑꯩ ꯍꯧꯖꯤꯛ ꯔꯤꯁꯔꯁ ꯑꯩꯅ ꯍꯥꯏꯗꯣ ꯑꯩ ꯔꯤꯁꯔꯁ ꯇꯧꯕ ꯅꯇꯥꯂꯤꯌꯥ ꯒ꯭ꯔꯦꯁ ꯑꯁꯤꯒꯤ ꯃꯥꯒꯤꯁꯦ ꯃꯥꯏ ꯋꯥꯔꯤꯁꯦ ꯃꯥ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯃ ꯀꯩꯅꯣ ꯏꯔꯩ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯃꯥꯅ ꯉꯥꯡꯕꯁꯤꯅ ꯆꯨꯝꯃꯦ ꯑꯃꯨꯛ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯥꯅ ꯑꯃꯨꯛ ꯑꯃ ꯃꯣꯏꯒꯤ ꯃꯥ ꯌꯣꯛꯏꯕ ꯃꯤꯗꯨꯅ ꯑꯃꯨꯛ ꯆꯨꯝꯃꯤ ꯍꯥꯏ ꯑꯩꯁꯦ ꯑꯗꯨꯅ ꯈꯤꯇꯪ ꯉꯁꯤ ꯊꯤꯒꯠꯂꯤꯌꯦ ꯃꯥꯒꯤꯁꯦ ꯌꯥꯝ ꯊꯤꯅ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯈꯔ ꯑꯣꯏꯔꯤ ꯑꯗꯨꯅꯅꯦ ꯑꯗꯣ ꯑꯩ ꯍꯩ ꯍꯪꯆꯤꯠ ꯈꯔ ꯍꯥꯏꯐꯦꯠꯇꯪ ꯄꯥꯔꯒ ꯌꯦꯡꯒꯦ ꯌꯦꯡꯉꯣ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯩꯒꯤ ꯁꯤꯅ ꯃꯦꯟ ꯁ꯭ꯀ꯭ꯔꯤꯟꯅꯤ ꯁꯤꯅ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯗꯥꯎꯟꯂꯣꯗ ꯃꯌꯥꯝ ꯑꯗꯒꯤ ꯁꯨꯝ ꯅꯥꯀꯟꯒꯤꯁꯤꯅ ꯀꯩꯅꯣꯒꯤ ꯑꯩꯒꯤ ꯀꯩꯅꯣ ꯃꯌꯥꯝꯒꯤꯅꯤ ꯗꯥꯄꯤꯅ ꯃꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯩꯅ ꯃꯨꯜꯂꯦꯅ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯑꯗ ꯍꯟꯗꯛ ꯆꯤꯡꯗ ꯀꯥꯈꯠꯂꯨꯕ ꯈꯪꯗꯦ ꯅꯥꯀꯣꯡꯁꯦ ꯅꯥꯕꯅ ꯁꯤꯔꯦ ꯆꯦ ꯋꯥꯔꯤ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯑꯣ ꯍꯩꯃꯥ ꯂꯥꯏꯚꯇ ꯋꯥꯔꯤ ꯇꯥꯕꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯃꯌꯥꯝ ꯋꯥꯔꯤꯕꯨꯗꯤ ꯋꯥꯔꯤꯕꯨꯗꯤ ꯑꯞꯂꯣꯗ ꯇꯧꯔꯛꯑꯅꯤ ꯑꯗꯨꯗ ꯑꯩꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯋꯥꯔꯤ ꯈꯧꯔꯥꯡꯅ ꯉꯥꯏꯕꯗꯨꯗ ꯑꯩꯁꯨ ꯂꯥꯏꯚꯇ ꯇꯧꯖꯕꯅꯦ ꯋꯥꯔꯤꯁꯤꯁꯨ ꯑꯩꯅꯒ ꯄꯥꯔꯨꯕꯒ ꯅꯠꯇꯦ ꯑꯩꯅ ꯇꯥꯔꯨꯕꯒꯤ ꯍꯥꯏꯐꯦꯠ ꯇꯥꯏꯃꯤꯡꯗꯣ ꯃꯥꯟꯅꯔꯨꯕꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯐꯦꯠꯇꯪ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯀꯩꯅꯣꯗ ꯌꯦꯡꯉꯒ ꯇꯧꯕꯅꯦ ꯑꯗꯣ ꯂꯥꯏꯚꯇ ꯋꯥꯔꯤ ꯂꯤꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯂꯥꯏꯚꯇ ꯂꯤꯗ꯭ꯔꯒꯁꯨ ꯌꯥꯏ ꯑꯗꯨꯝ ꯑꯁ ꯂꯥꯏꯚꯇ ꯋꯥꯔꯤ ꯇꯥꯕꯁꯦ ꯑꯁ ꯅꯨꯡꯁꯤꯌꯦ ꯂꯥꯏꯚꯇ ꯋꯥꯔꯤ ꯇꯥꯕꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯤ ꯃꯌꯥꯝ ꯂꯥꯏꯚꯇ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯔꯤ ꯃꯤꯁꯤ ꯃꯈꯟ ꯃꯈꯟꯅꯦ ꯅꯨꯡꯁꯤꯌꯦ ꯈꯪꯗꯦ ꯆꯦ ꯇꯨꯝꯃꯣ ꯋꯥꯔꯕ ꯃꯥꯜꯂꯦ ꯑꯁ ꯇꯨꯝꯅꯤꯡꯗ꯭ꯔꯤꯗ ꯑꯁ ꯑꯩ ꯄ꯭ꯂꯦꯟꯗ ꯈꯔ ꯑꯃꯨꯛ ꯎꯏ ꯃꯣꯏ ꯉꯁꯥꯏ ꯄ꯭ꯂꯦꯟꯁꯤꯗꯤꯀꯣ ꯏꯁꯤꯡꯒ ꯊꯛꯎꯒꯦ ꯀꯥ ꯍꯥꯏꯕꯁꯤ ꯄꯤꯕꯤꯔꯛꯇꯕꯤꯅꯤ ꯁꯥꯊꯤꯈ꯭ꯔꯖꯥꯠꯅꯤ ꯑꯞꯂꯣꯗ ꯇꯧꯔꯛꯂꯒ ꯇꯥꯕꯗꯣ ꯍꯦꯛꯇ ꯆꯥꯛꯁꯤꯟꯈꯤꯕ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ
ꯐꯔꯦ ꯐꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨ ꯀꯔꯤꯅꯣꯅꯦ ꯑꯗꯨꯅꯦ ꯏꯆꯦ ꯍꯥꯎ ꯈꯨꯝꯃꯨꯏꯅꯦ ꯍꯥꯎꯅꯦ ꯆꯅꯨ ꯁꯔꯥꯡ ꯍꯥꯎ ꯈꯨꯝꯃꯦ ꯅꯁꯔꯤ ꯊꯤꯝ 2003ꯗ ꯅꯁꯔꯤ ꯊꯤ ꯇꯝꯃꯦ ꯇꯣꯟ ꯆꯅꯨ ꯅꯨꯡꯁꯤ ꯅꯪꯁꯤꯅꯦ 2003ꯗ ꯅꯁꯔꯤ ꯇꯝꯃꯗꯤ ꯑꯩꯅ ꯈꯔꯒ ꯉꯟꯅ ꯌꯨꯝ ꯄꯥꯜꯂꯝꯃꯗꯤ ꯄꯣꯛꯄ ꯌꯥꯕ ꯖꯥꯠꯅꯤꯅꯦ ꯏꯆꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯣꯏꯕ ꯐꯥꯎꯗꯤ ꯂꯣꯏꯈ꯭ꯔꯦ ꯉꯁꯥꯏꯒꯤꯗꯣ ꯃꯣꯏꯗꯣ ꯑꯗꯨꯝ ꯑꯃꯗꯨꯗꯤ ꯍꯤꯡꯉꯦ ꯖꯦꯜꯗꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯆꯦ ꯏꯔꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯀ꯭ꯔꯥꯏꯝ ꯏꯔꯝꯗ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯄ ꯀ꯭ꯔꯥꯏꯝꯁꯦ ꯀꯣ ꯍꯥꯏꯗꯤ ꯁꯣꯔꯁꯁꯦ ꯐꯖꯅ ꯐꯪꯗꯦ ꯑꯩꯅ ꯂꯤꯅꯤꯡꯗꯕ ꯅꯠꯇꯦ ꯂꯤꯅꯤꯡꯉꯦ ꯑꯩꯁꯨ ꯁꯣꯔꯁ ꯐꯖꯅ ꯐꯪꯗꯦ ꯑꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯣꯏꯗꯅ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯜꯂꯒꯗꯤ ꯑꯩ ꯑꯃꯨꯛ ꯁꯦꯡꯗꯣꯛꯆꯧꯒꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈꯤꯇꯪ ꯁꯣꯏꯕꯒ ꯁꯦꯡꯗꯣꯛꯆꯧ ꯈꯣꯠꯂꯣ ꯑꯗꯨ ꯇꯧ ꯑꯗꯒꯤꯗꯤ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯈꯣꯠꯂꯣꯅ ꯑꯗꯒꯤ ꯑꯗꯨꯅ ꯑꯩꯅ ꯄꯨꯊꯣꯛꯈꯤꯕ ꯄꯣꯠꯇꯣ ꯂꯥꯟꯕꯅꯦ ꯈꯣꯠꯄꯅꯦ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯀꯜꯆꯔ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅ ꯑꯩꯁꯦ ꯀꯤꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯂꯤꯅꯤꯡꯉꯒꯁꯨ ꯑꯩꯉꯣꯟꯗ ꯁꯣꯔꯁꯁꯦ ꯂꯩꯔꯒꯁꯨ ꯑꯩꯅ ꯂꯤꯔꯨꯔꯒ ꯍꯥꯏꯗꯤ ꯃꯃꯤꯡ ꯃꯊꯥꯗꯣ ꯑꯩꯅ ꯌꯦꯡꯉꯨꯅꯦ ꯁꯤꯗ ꯃꯣꯏ ꯏꯁꯥꯒꯤ ꯋꯥꯔꯤ ꯂꯤꯕꯁꯤꯡꯁꯦ ꯃꯣꯏꯗꯤ ꯃꯃꯤꯡ ꯃꯊꯥꯗꯣ ꯂꯣꯏꯅ ꯗꯣꯡ ꯂꯣꯏꯅ ꯐꯣꯡꯗꯣꯛ ꯂꯣꯏꯅ ꯂꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯑꯗꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯂꯤꯔꯨꯔꯒ ꯑꯃꯨꯛ ꯑꯩꯕꯨ ꯍꯥꯏꯗꯤ ꯒꯤꯇꯥꯟꯖꯂꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅ ꯂꯥꯏ ꯍꯣꯔꯤꯗꯨꯅ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯔꯤ ꯆꯦꯟꯊꯔꯦ ꯑꯐꯥꯎꯕꯤꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯁꯜꯂꯒ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯋꯤ ꯑꯩ ꯁꯣꯛꯍꯜꯂꯦ ꯈꯣꯠꯂꯦ ꯑꯃꯨꯛ ꯁꯦꯡꯗꯣꯛꯆꯧ ꯑꯗꯨ ꯑꯩ ꯏꯖꯠ ꯗꯥꯕꯤ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯇꯧꯕꯗꯣ ꯑꯩꯒꯤ ꯀꯤꯕꯒꯤ ꯑꯩꯁꯦ ꯑꯗꯨꯒꯤ ꯂꯤꯗꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯎꯔꯛꯄꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁꯦꯡꯗꯣꯛꯆꯕꯒꯤ ꯀꯜꯆꯔ ꯑꯃ ꯂꯩꯕꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯖꯩ ꯑꯗꯨꯗꯨꯒꯤꯅꯦ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯁꯣꯔꯁꯁꯨ ꯅꯝꯕꯔ 1 ꯁꯣꯔꯁꯁꯨ ꯐꯪꯗꯕꯒꯤꯅꯤꯀꯣ ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯁꯦ ꯑꯩꯁꯦꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯍꯥꯏꯗꯣꯏꯅꯦ ꯃꯌꯥꯝꯅ ꯍꯦꯛꯇ ꯍꯥꯏꯕꯤꯗꯣꯏꯅꯦ ꯑꯩꯁꯦ ꯑꯐꯥꯎꯕꯤ ꯑꯗꯨꯀꯣ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯕꯅꯦꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯑꯩꯁꯨ ꯇꯜꯂꯦꯕ ꯀꯤꯖꯩꯌꯦꯕ ꯑꯗꯨꯁꯨ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯝ ꯀꯩꯅꯣꯅꯦ ꯈꯪꯗꯦ ꯃꯤꯗꯨꯒꯤ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯨꯕ ꯍꯥꯏꯁꯦ ꯀꯔꯣꯜ ꯂꯩꯀꯥꯏꯁꯤꯡꯅ ꯈꯟꯅꯤ ꯑꯩꯅ ꯁꯤꯗꯩꯗ ꯃꯌꯥꯡ ꯑꯃꯒꯤ ꯑꯗꯒꯤ ꯑꯉꯧꯕ ꯑꯃꯒꯤ ꯑꯗꯒꯤꯗꯤ ꯑꯃꯨꯕ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯔꯨꯕꯗ ꯃꯤꯒꯤ ꯀꯔꯣꯜ ꯂꯩꯀꯥꯏꯅ ꯈꯪꯕ ꯋꯥꯔꯤ ꯅꯠꯇꯕꯅꯤꯅ ꯑꯩꯉꯣꯟꯗ ꯐ꯭ꯔꯤꯂꯤ ꯂꯤꯕ ꯌꯥꯏꯑꯕ ꯍꯣꯏ ꯂꯥꯏ ꯍꯣꯔꯤ ꯃꯁꯤ ꯍꯥꯏꯕꯤꯗꯣꯏꯅꯦ ꯂꯥꯏ ꯍꯣꯔꯤꯒ ꯍꯥꯏꯗꯣꯏꯅꯦ ꯂꯥꯏꯁ꯭ꯔꯝꯁꯨ ꯑꯃꯨꯛ ꯍꯥꯏꯔꯦꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯗꯣꯏꯅꯦ ꯂꯥꯏꯁ꯭ꯔꯝ ꯅꯨꯄꯤꯅꯦ ꯀꯔꯤ ꯂꯤꯟꯗꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯂꯥꯏꯁ꯭ꯔꯝ ꯅꯨꯄꯤ ꯍꯥꯟꯅ ꯍꯥꯠꯂꯨ ꯑꯗꯨ ꯑꯗꯥ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯃꯆꯥꯁꯨ ꯔꯦꯁꯤꯁꯇꯤ ꯌꯥꯝ ꯑꯣꯏꯕꯅꯤꯀꯣ ꯑꯗꯨꯗꯤ ꯑꯗꯨꯁꯨ ꯍꯥꯏꯕꯤꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯩꯕꯨꯗꯤ ꯃꯋꯥ ꯂꯧꯗꯦꯗ ꯑꯩꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯔꯒꯁꯨ ꯍꯔꯥꯎꯋꯦ ꯀꯩꯒꯤꯅꯣꯗ ꯂꯤꯟꯗꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯂꯥꯏꯁ꯭ꯔꯝ ꯅꯨꯄꯤ ꯍꯥꯠꯂꯨꯀ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯃꯔꯤꯡꯈꯥ ꯀꯜꯂꯤ ꯁꯥꯊꯤ ꯀ ꯍꯥꯏꯕꯒꯤꯅꯤ ꯀꯥꯏꯅ ꯑꯗꯨ ꯄꯥꯎꯗ ꯀꯗꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯊꯣꯛꯑ ꯂꯣꯏꯔꯦ ꯕꯠ ꯑꯦꯅꯤꯋꯦꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯗꯗꯤ ꯑꯗꯨ ꯌꯥꯔꯄꯣꯠꯇꯦ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯏꯔꯨꯕꯗ ꯍꯧꯖꯤꯛ ꯂꯩꯀꯥꯏꯒꯤ ꯏꯖꯠ ꯑꯃ ꯁꯣꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯁꯦ ꯂꯤꯅꯤꯡꯉꯒꯁꯨ ꯑꯩꯉꯣꯟꯗ ꯁꯣꯔꯁ ꯂꯩꯔꯒꯁꯨ ꯑꯩ ꯑꯁꯤꯃꯗꯤ ꯑꯩ ꯂꯤꯖꯔꯔꯣꯏꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯁꯦꯡꯗꯣꯛꯆꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯏꯖꯠ ꯗꯥꯕꯤꯒ ꯇꯧꯕꯗꯣ ꯑꯩ ꯑꯗꯨꯗꯣ ꯑꯩ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯗꯣ ꯀꯌꯥ ꯑꯩꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯁꯦ ꯂꯣꯏ ꯁꯨꯔꯨꯔꯦ ꯍꯟꯗꯛꯀꯤꯁꯦ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯃꯣꯏꯒꯤ ꯃꯤ ꯃꯥꯡꯕꯒꯤ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯂꯣꯏ ꯁꯨꯔꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁ꯭ꯇꯣꯔꯤ ꯇꯥꯏꯝ ꯇꯥꯔꯒꯗꯤꯀꯣ ꯀꯩꯅꯣ ꯕ꯭ꯔꯥꯏꯁ ꯀꯦꯅꯟ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯖꯥꯌꯟ ꯑꯗꯒꯤꯗꯤ ꯒ꯭ꯔꯥꯟ ꯀꯦꯅꯤꯌꯟ ꯗꯦꯠ ꯚꯦꯂꯤꯁꯤꯗꯤꯀꯣ ꯄꯨꯔꯥ ꯗꯦꯠꯅꯦ
ꯑꯃꯠꯇ ꯍꯦꯛ ꯎ ꯄꯥꯝꯕꯤ ꯁꯤꯀꯤ ꯑꯃ ꯍꯦꯛ ꯍꯧꯍꯧꯗꯦ ꯗꯦꯠꯇ ꯗꯦꯠꯅꯦ ꯂꯣꯏꯍꯧꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯥꯄꯛꯄ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯂꯤꯡꯛꯇꯣ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯑꯩꯒꯤ ꯋꯥꯔꯤꯒꯤꯗ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯅꯤ ꯀꯣꯔꯤꯌꯥꯒꯤꯁꯨ ꯑꯩ ꯐꯅꯌꯥꯝ ꯂꯤꯈ꯭ꯔꯕꯅꯤ ꯑꯩꯅ ꯂꯤꯈ꯭ꯔꯗꯨꯗꯤ ꯀꯩꯅꯣ ꯗꯤꯅꯦꯁ ꯂꯧꯔꯦꯡꯕ ꯑꯃꯅ ꯍꯧꯖꯤꯛꯇ ꯂꯥꯏꯚꯇ ꯋꯥꯔꯤ ꯑꯃ ꯂꯣꯏꯈ꯭ꯔꯕꯅꯦ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯥꯕꯤꯌꯣ ꯑꯩꯅ ꯂꯥꯏꯚꯇ ꯋꯥꯔꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯒꯤ ꯗꯦꯠ ꯕꯦꯂꯤ ꯑꯩꯅ ꯆꯠꯂꯨꯕꯒꯤ ꯃꯐꯝꯒꯤ ꯐꯣꯇꯣꯒ ꯀꯩꯅꯣ ꯈꯔꯗꯤ ꯍꯥꯞꯈ꯭ꯔꯕꯅꯦ ꯀꯩꯅꯣ ꯑꯃꯁꯦ ꯀꯩꯅꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯈꯛ ꯌꯥꯎꯔꯤꯉꯥꯏꯀꯣ ꯏꯆꯦ ꯑꯩꯁꯨ 2003ꯗ ꯆꯍꯤ 2 ꯁꯨꯗ ꯉꯥꯏꯔꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯩꯃ ꯆꯍꯤ 2023ꯗꯗꯤ ꯑꯩ ꯀ꯭ꯂꯥꯁ 12 ꯊꯥꯕꯗ ꯆꯍꯤ 2 ꯁꯨꯗ ꯉꯥꯏꯔꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯝꯅꯤ ꯃꯤ ꯁꯨꯃꯤ ꯂꯣꯡꯖꯥꯝ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯩꯅꯣ ꯑꯩꯗꯤ ꯑꯉꯥꯡ ꯅꯣꯏ ꯀꯃꯦꯟꯁꯦ ꯄꯥꯔꯒ ꯑꯩꯁꯦ ꯏꯊꯟꯗ ꯀꯝꯄ꯭ꯂꯦꯛꯁ ꯌꯥꯝ ꯆꯥꯔꯛꯑꯦꯕꯣ ꯑꯁꯦꯡꯕꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯁ ꯅꯣꯏꯒꯤ ꯐꯥꯎꯟꯇꯦꯟ ꯑꯣꯐ ꯌꯨꯇꯨꯒ ꯂꯩꯇ꯭ꯔꯣ ꯑꯩꯕꯨ ꯑꯝꯇ ꯂꯨꯞꯄꯨꯗꯗꯤ ꯌꯥꯔꯔꯣꯏ ꯅꯠꯇꯦ ꯃꯤ ꯑꯃꯅ ꯄꯣꯛꯇ ꯉꯥꯏꯔꯤ ꯍꯥꯏ ꯑꯃꯅ ꯀ꯭ꯂꯥꯁ 2 ꯀꯥꯗ ꯉꯥꯏꯔꯤ ꯍꯥꯏ ꯑꯃꯅ ꯅꯁꯔꯤ ꯀꯥꯗ ꯉꯥꯏꯔꯤ ꯍꯥꯏ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯏ ꯍꯥꯏꯕꯅꯤ ꯃꯤ ꯑꯩ ꯑꯁ ꯑꯃꯦꯔꯤꯀꯥꯗꯒ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯐꯥꯎꯟꯇꯦꯟ ꯑꯣꯐ ꯌꯨꯇꯨꯒ ꯑꯝꯇ ꯂꯨꯞꯄꯨꯗꯗꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯨꯞꯄꯗꯤ ꯑꯩꯁꯨ ꯑꯉꯥꯡ ꯃꯆꯥ ꯑꯣꯜꯂ ꯊꯣꯛꯂꯛꯑꯗꯤ ꯗꯥꯄꯤꯗ ꯍꯦꯛ ꯄꯝꯍꯜꯂ ꯂꯣꯏꯔꯦ ꯃꯆꯥꯅꯨꯄꯤ ꯀꯩꯅꯣꯅꯤꯅ ꯃꯆꯥ 3 ꯁꯨꯕꯅꯤꯅ ꯕꯨꯠꯁꯦ ꯉꯥꯏꯈꯣ ꯕꯨꯠꯁꯦ ꯉꯥꯛꯇꯪ ꯇꯞꯊꯈꯤꯁꯤꯀꯣ ꯕꯨꯠꯁꯦ ꯂꯤꯃꯟꯗꯅꯦꯀꯣ ꯕꯨꯠꯁꯦ ꯈꯤꯇꯪ ꯇꯞꯊꯁꯤ ꯑꯩ ꯕꯨꯠꯇꯣ ꯑꯃ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯍꯤꯜꯁ ꯗꯦꯜꯒꯤꯗꯣ ꯑꯩ ꯌꯦꯡꯉꯦ ꯑꯗꯣ ꯕꯨꯠꯁꯦ ꯈꯤꯇꯪ ꯇꯞꯊꯈꯤꯁꯦ ꯕꯨꯠꯁꯦ ꯂꯤꯃꯟꯗꯅ ꯑꯩꯁꯦꯀꯣ ꯕꯨꯠꯁꯦ ꯐꯥꯒꯤ ꯃꯥꯟꯁꯜꯂꯛꯑꯦꯕ ꯆꯥꯛ ꯆꯥꯔꯦ ꯆꯥꯛꯇꯤ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯏꯆꯤꯜ ꯏꯅꯥꯒꯤ ꯏꯟꯁꯥꯡ ꯃꯥꯏ ꯀꯩꯅꯣ ꯁꯤꯡꯖꯨ ꯅꯨꯡꯖꯨ ꯆꯥꯁꯜꯂꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯣ ꯃꯅꯤꯄꯨꯔꯁꯦ ꯑꯩ ꯍꯟꯗꯛ ꯊꯣꯛꯀꯦ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯃꯣꯏ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯅꯧꯕ ꯁꯤꯟꯕꯗꯒꯤ ꯚꯤꯖꯥꯒꯤ ꯁ꯭ꯇꯥꯝꯄꯤꯡꯒꯤ ꯈꯤꯇꯪ ꯀꯣ ꯑꯃ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯇꯅ ꯊꯣꯛꯇ꯭ꯔꯦ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯃꯆꯥ ꯂꯣꯏ ꯑꯣꯜꯂꯖꯥꯠ 2003ꯗꯗꯤ ꯑꯩ ꯄꯣꯛꯇ꯭ꯔꯤ ꯏꯃꯥ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯋꯥꯔꯤ ꯇꯥꯔꯤꯁꯤꯡꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯩꯃꯥ ꯑꯁ ꯃꯥꯂꯪꯗ ꯅꯣꯏ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥ ꯂꯤꯟꯋꯤ ꯇꯥꯕꯅꯤꯅꯦ ꯃꯄꯣꯛ ꯅꯣꯏ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯣꯏꯔꯒ ꯁꯤꯔꯝꯗꯥꯏ ꯇꯧꯔꯒ ꯄꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯑꯉꯥꯡ ꯑꯣꯏꯅ ꯄꯣꯛꯂꯛꯏꯅꯦꯕ ꯍꯥ ꯕꯨꯠ ꯅꯠꯇ꯭ꯔꯗꯤ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯑꯣꯏꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯄꯔꯤ ꯃꯇꯨꯝ ꯑꯩꯁꯨ ꯕꯨꯠꯇꯣ ꯑꯗꯨꯝ ꯇꯝꯅꯔꯒ ꯂꯩꯌꯣ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯐꯪꯕꯅꯤ ꯑꯩꯅ ꯂꯤꯁꯦ ꯑꯩꯅ ꯉꯝꯃꯤꯉꯩ ꯑꯩ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦ ꯉꯝꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯀꯣ ꯑꯩ ꯌꯥꯔꯤꯃꯈꯩ ꯑꯩꯁꯨ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯚꯨꯠ ꯑꯥꯏ ꯋꯤꯜ ꯅꯣꯠ ꯁꯦ ꯚꯨꯠ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤꯀꯣ ꯍꯥꯏꯗꯤ ꯄꯦꯔꯥꯅꯣꯔꯃꯦꯜꯒꯤꯁꯦ ꯑꯩ ꯑꯗꯨꯝ ꯐꯪꯉꯗꯤ ꯑꯗ ꯑꯩ ꯑꯗꯨꯝ ꯂꯤꯖꯕꯅꯤꯀꯣ ꯑꯩꯅ ꯌꯥꯔꯤꯃꯈꯩ ꯂꯤꯖꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯦꯟꯅꯁꯨ ꯏꯁꯥꯒꯤ ꯑꯦꯐꯔꯠ ꯊꯥꯖꯔꯒ ꯍꯥꯏꯗꯤ ꯊꯥꯗꯖꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯈꯔ ꯃꯁꯥꯂꯥꯁꯨ ꯊꯥꯛꯑꯒ ꯑꯗꯨꯝ ꯂꯤꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯣ ꯕꯨꯠ ꯅꯠꯇ꯭ꯔꯗꯤ ꯇꯥꯅꯤꯡꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯋꯥꯔꯤ ꯑꯇꯣꯞꯄꯁꯤꯡꯗꯁꯨ ꯁꯦꯝ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯣꯠꯅꯕꯁꯦ ꯑꯩꯒꯤ ꯑꯦꯐꯔꯠꯁꯦ ꯂꯣꯏꯅꯃꯛ ꯁꯦꯝ ꯁ꯭ꯇꯣꯔꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯥꯖꯖꯕꯅꯤꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯅ ꯇꯥꯕꯤꯗꯕ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯗꯤꯁꯀꯔꯦꯖ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯗꯤ ꯀꯔꯤꯗ ꯁꯣꯏꯈ꯭ꯔꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯋꯥꯔꯤꯗ ꯀꯩꯒꯤꯅꯣ ꯄꯥꯝꯕꯤꯗ꯭ꯔꯤꯁꯤ ꯈꯣꯠꯂꯤꯁꯤꯕꯨ ꯚꯨꯠꯇ ꯉꯥꯛꯇꯪ ꯉꯥꯏꯔꯕ꯭ꯔꯥ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯅꯣꯂꯦꯖꯦꯕꯜ ꯑꯣꯏꯕ ꯋꯥꯔꯤ ꯇꯥꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯑꯩꯁꯤꯕꯨ ꯁꯥꯖꯜꯂꯒ ꯕꯨꯠꯀꯤ ꯃꯌꯥꯝ ꯂꯤꯔꯁꯤꯔꯥ ꯀꯥꯏꯅꯒ ꯑꯗꯨꯝ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯁꯥꯖꯜꯂꯒ ꯂꯤꯗꯣꯏꯅோ ꯍꯥꯏꯗꯤ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯤꯒꯦ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯍꯦꯛꯇ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯅꯦꯅ ꯑꯗꯒꯤꯗꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯍꯥꯏꯗꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯋꯥꯔꯤ ꯑꯩꯅ ꯇꯥꯕ ꯋꯥꯔꯤꯁꯦ ꯃꯌꯥꯝꯁꯦ ꯇꯥꯍꯟꯅꯤꯡꯕꯒꯤ ꯃꯌꯥꯝꯗ ꯅꯣꯂꯦꯖꯁꯦ ꯁꯤꯌꯔ ꯇꯧꯕꯒꯤ ꯑꯗꯨꯝ ꯂꯤꯅꯤꯡꯕꯅꯦ ꯑꯗꯨꯒ ꯚꯨꯠꯀꯤꯁꯤꯁꯨ ꯑꯩꯁꯨ ꯚꯨꯠ ꯌꯥꯝ ꯄꯥꯝꯃꯤꯀꯣ ꯚꯨꯠꯀ ꯃꯦꯗꯤꯀꯦꯜꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯃꯤꯁꯇ꯭ꯔꯤꯁꯦ ꯑꯗꯨꯅ ꯑꯗꯣ ꯚꯨꯠꯀꯤꯁꯤꯁꯨ ꯐꯅꯌꯥꯝꯗꯤ ꯂꯤꯈꯔꯦ ꯐꯪꯗꯕꯒꯤ ꯑꯩꯁꯨ ꯂꯤꯔꯛꯇꯕꯅꯦ
ꯑꯗꯣ ꯃꯌꯥꯝꯅ ꯁꯥꯎꯕꯤꯒꯅꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯐꯪꯉꯀꯥꯟꯗꯗꯤ ꯑꯩ ꯑꯗꯨꯝ ꯂꯤꯖꯔꯛꯀꯦ ꯑꯗꯣ ꯕꯨꯠꯇꯨꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯇꯝꯅꯔꯨ ꯂꯥꯛꯑꯣꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯑꯩꯁꯨ ꯈꯪꯗꯦ ꯕꯨꯠꯇ ꯍꯥꯏꯖꯔꯨꯗ꯭ꯔꯒ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯕꯨꯠ ꯈꯪꯗꯦꯅꯦ ꯀꯗꯥꯏꯗ ꯕꯨꯠ ꯂꯥꯛꯑ ꯇꯝꯅꯗꯣꯏꯅꯣ ꯑꯗꯨꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅ ꯕꯨꯠꯁꯦ ꯇꯝꯅꯔꯒꯁꯨ ꯗꯣꯀꯨꯃꯦꯟꯇꯦꯠ ꯂꯣꯏ ꯇꯧꯔꯒ ꯚꯤꯗꯤꯑꯣꯒꯨꯝꯕ ꯃꯇꯦꯛ ꯐꯪꯉꯤ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯩꯅ ꯕꯨꯠꯀꯤ ꯂꯤꯔꯒ ꯁꯥꯎꯕꯁꯨ ꯌꯥꯎꯔꯤꯅꯦ ꯅꯣꯏ ꯏꯆꯦ ꯀꯔꯤ ꯏꯆꯦꯒ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯠꯇꯕꯤꯗ ꯃꯤ ꯕꯨꯠꯀꯤ ꯚꯤꯗꯤꯑꯣꯒꯤꯗꯨ ꯍꯥꯞꯄꯣꯏ ꯑꯩꯁꯨ ꯍꯥꯏꯔꯤ ꯕꯨꯠꯀꯤ ꯃꯤ ꯇꯝꯅꯔꯤꯉꯩꯗꯗꯤ ꯀꯗꯥꯏꯗꯒꯤ ꯐꯣꯇꯣ ꯅꯝꯃꯨꯗꯣꯏꯅꯣ ꯀꯥꯏꯗꯒꯤ ꯕꯨꯠꯇꯨꯒꯤ ꯀꯥꯏꯗꯒꯤ ꯅꯝꯃꯨꯗꯣꯏꯅꯣꯅ ꯑꯗꯨꯅ ꯑꯁ ꯆꯥꯅꯤꯗ ꯑꯩ ꯈꯪꯗꯦꯗ ꯃꯤꯒꯤ ꯗꯤꯃꯥꯟꯁꯦ ꯑꯩꯁꯦ ꯅꯣꯛꯇꯧꯗ ꯉꯥꯏꯔꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯩ ꯑꯃꯨꯛꯁꯨ ꯍꯥꯏꯖꯒꯦꯀꯣ ꯁꯨꯁꯥꯟ ꯁꯤꯡ ꯔꯥꯖꯄꯨꯠꯀꯤꯁꯦ ꯑꯩ ꯂꯤꯒꯦꯅ ꯑꯩ ꯍꯧꯔꯝꯃꯕꯅꯦ ꯑꯗꯨꯕꯨ ꯃꯥ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩ ꯁꯣꯁꯥꯏꯇꯤ ꯄꯜꯂꯔꯣꯏꯒꯦꯀꯣ ꯍꯥꯏꯗꯤ ꯁꯤ ꯄꯟꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯔꯤꯁꯇ꯭ꯔꯤꯛꯁꯟ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯃꯊꯟꯗ ꯁꯤꯖꯔꯝꯕ ꯑꯣꯔ ꯇꯧꯕꯁꯦ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯦꯖ ꯔꯤꯁꯇ꯭ꯔꯤꯛꯁꯟ ꯂꯥꯛꯑꯒ ꯆꯍꯤ 19ꯒꯤ ꯑꯕꯞꯇꯒꯤ ꯍꯦꯟꯅ ꯇꯥꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯍꯥꯏꯅ ꯆꯍꯤ ꯑꯣꯟꯊꯣꯛꯑꯒꯕꯨꯗꯤ ꯇꯥꯕ ꯌꯥꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯐꯅꯌꯥꯝꯗꯤ ꯈꯜꯂꯝꯕꯅꯤ ꯑꯩ ꯂꯤꯒꯦ ꯈꯣꯠꯀꯦꯅ ꯑꯗꯣ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯨꯕꯗ ꯀꯩꯅꯣꯒꯤ ꯑꯦꯖꯀꯤ ꯔꯤꯁꯇ꯭ꯔꯤꯛꯁꯟ ꯑꯩꯅ ꯋꯥꯔꯤꯗꯣ ꯋꯥꯈꯩ ꯄꯨꯡ ꯑꯃ ꯂꯤꯔꯅꯤ ꯏꯐꯦꯛ ꯍꯥꯞꯇꯅ ꯄꯤꯛꯆꯔ ꯊꯤꯖꯤꯟꯗꯅ ꯈꯣꯠꯇꯅ ꯑꯗꯨꯒ ꯃꯤ ꯈꯔꯈꯛ ꯌꯦꯡꯕ ꯌꯥꯔꯒ ꯈꯔꯈꯛ ꯌꯦꯡꯕ ꯌꯥꯗꯕꯗꯨꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯅ ꯂꯤꯗꯕꯅꯤ ꯑꯩ ꯑꯟꯗꯔꯁꯇꯦꯟ ꯃꯌꯥꯝꯅ ꯑꯩ ꯀꯨꯏꯔꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯦꯛ ꯋꯥꯔꯤ ꯍꯧꯔꯛꯄꯗꯒꯤ ꯑꯩ ꯈꯪꯉꯦ ꯀꯩꯅꯣꯒꯤ ꯁꯨꯁꯥꯟ ꯁꯤꯡ ꯔꯥꯖꯄꯨꯠꯀꯤ ꯃꯇꯥꯡꯗ ꯑꯗꯣ ꯁꯨꯁꯥꯟ ꯁꯤꯡꯒꯤꯁꯦ ꯃꯤ ꯑꯇꯣꯞꯄꯒꯤꯗꯁꯨ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯅꯤꯅ ꯑꯩꯁꯨ ꯈꯜꯂꯦ ꯑꯗꯣ ꯑꯩꯁꯨ ꯂꯤꯒꯦꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯂꯤꯔꯅꯤ ꯃꯇꯝ ꯊꯥꯗꯔꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯩꯁꯨ ꯋꯥꯔꯤ ꯑꯃ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕꯗ 1 to 2 days ꯆꯪꯉꯤꯀꯣ ꯍꯥꯏꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯉꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯀꯩꯅꯣ ꯅꯣꯠꯕꯨꯛꯀ ꯎꯠꯄ ꯃꯌꯥꯝꯗꯣ ꯑꯗꯣ ꯑꯗꯨꯗ ꯆꯪꯉꯒ ꯋꯥꯈꯩ ꯂꯤꯔꯅꯤ ꯄꯨꯡ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯏꯕ ꯍꯥꯏꯁꯦ ꯑꯩꯅ ꯄꯨꯡ 1.5 ꯂꯤꯕ ꯍꯥꯏꯁꯦ ꯏꯗꯤꯠ ꯇꯧꯕꯗ 58 minutes ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯡ ꯑꯃꯒꯨꯝꯕ ꯋꯥꯔꯤ ꯁꯥꯡꯉꯒꯗꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯃꯔꯛꯇ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯅꯣꯠ ꯌꯦꯡꯕꯅꯦ ꯈꯣꯠꯄꯅꯦ ꯏꯆꯥ ꯆꯪꯉꯛꯄꯒꯤ ꯆꯥꯛ ꯄꯤꯖꯕꯒꯤ ꯈꯣꯠꯄꯒꯤ ꯃꯔꯛ ꯃꯌꯥꯝꯗꯨꯒ ꯑꯗꯨꯝ ꯄꯨꯡ 1.5ꯗꯤ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯨꯗꯨꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯥꯞ ꯂꯣꯏꯔꯒ ꯀꯩꯅꯣꯒꯤ ꯀꯩꯅꯣꯒꯤ ꯂꯥꯛꯄꯗꯨꯗꯤ ꯔꯤꯁꯇ꯭ꯔꯤꯛꯁꯟ ꯂꯥꯛꯄꯗꯨꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯍꯥꯏꯗꯤ ꯗꯤꯃꯣꯇꯤꯚꯦꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯣ ꯑꯩ ꯃꯇꯥꯡ ꯅꯣꯡꯃ ꯑꯩ ꯂꯤꯔꯛꯀꯅꯤ ꯕꯠ ꯅꯣꯠ ꯚꯦꯔꯤ ꯁꯨꯟ ꯑꯩ khitang ꯀꯩꯅꯣ ꯇꯧꯔꯒ ꯈꯤꯇꯪ ꯃꯇꯥꯡ ꯈꯔ ꯐꯔꯀꯥꯟꯗ ꯂꯤ ꯕꯨꯠꯄꯨꯗꯤ ꯃꯦꯗꯤꯀꯦꯜ ꯑꯩꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯕꯨꯠꯀꯤ ꯄꯥꯝꯃꯛꯇ꯭ꯔꯦ ꯑꯩꯁꯨ ꯃꯦꯗꯤꯀꯦꯜꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯋꯥꯔꯤ ꯁꯥꯡꯕꯅ ꯅꯨꯡꯉꯥꯏ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯋꯥꯔꯤꯗꯨꯕꯨ ꯃꯤꯅꯤꯠ ꯀꯌꯥ ꯁꯨꯕꯅꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯄꯪꯂꯤꯗ ꯂꯤꯈ꯭ꯔ ꯃꯥꯜꯂꯦ ꯆꯦ ꯕꯤꯅꯥꯖꯂꯤ ꯍꯥꯏꯁꯦ ꯃꯥꯅꯦ ꯑꯩꯁꯦ ꯕꯤꯅꯥꯖꯂꯤ ꯑꯣꯟꯊꯣꯛꯑꯅꯤ ꯀꯥꯟꯅꯄꯣꯠꯇꯦ ꯀꯩꯅꯣ ꯍꯥꯏꯒ ꯇꯧꯔꯒ ꯑꯩꯗꯣ ꯀꯔꯤꯕ ꯑꯁꯤꯒꯤ ꯂꯐꯨ ꯃꯈꯣꯡꯁꯤꯗ ꯀꯔꯤꯑꯕ ꯃꯥꯗꯨꯕꯨ ꯕꯨꯠ ꯊꯤꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯁꯤꯒꯤ ꯂꯐꯨ ꯃꯈꯣꯡꯁꯤꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁ ꯃꯥꯏꯗꯣ ꯂꯤꯔꯕꯅꯤꯅ ꯑꯁ ꯈꯪꯗꯦꯗ ꯑꯩ ꯌꯥꯝ ꯅꯣꯡꯅꯤꯡꯉꯤꯗ ꯑꯦꯅꯤꯋꯦꯁ I'm okay with it ꯁꯥꯎꯕꯤꯗꯦꯗ ꯑꯩꯗꯤ ꯌꯥꯝ ꯅꯣꯡꯅꯤꯡꯉꯤꯗ ꯑꯗꯨꯃꯥꯏꯅ ꯔꯥꯃꯦꯁꯣꯔꯤ ꯃꯇꯨꯡ ꯒꯤꯇꯥꯟꯖꯂꯤ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯀꯣꯏꯔꯨꯕꯒꯤ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤ ꯑꯧ ꯋꯥꯔꯦ ꯉꯁꯥꯏ ꯄꯨꯡ ꯁꯤ ꯌꯧꯔꯛꯄꯗ ꯄꯨꯡ 6 ꯌꯧꯔꯛꯑꯦ ꯄꯨꯡ 6 ꯇꯥꯔꯦ ꯑꯗꯒꯤ ꯆꯥꯛ ꯊꯣꯡꯒꯠꯂꯦ ꯏꯆꯦꯅꯤꯅꯥꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦꯅꯤꯅꯥꯅ ꯏꯟꯖꯥꯡ ꯉꯥ ꯊꯣꯡꯕꯗꯒꯤ ꯀꯩꯀꯩ ꯂꯣꯏꯅ ꯏꯔꯣꯝꯕꯗꯒꯤ ꯑꯆꯥꯔꯗꯒꯤ ꯍꯩ ꯊꯣꯡꯕꯗꯒꯤ ꯂꯣꯏꯅꯃꯛ ꯊꯤꯟꯕꯤꯔꯝꯃꯦ ꯅꯨꯡꯁꯤꯌꯦ ꯑꯩ ꯄꯨꯔꯥ ꯏꯄꯥꯝꯒꯤ ꯇꯥꯏꯞꯅꯦ ꯑꯩꯅꯒ ꯋꯥꯅꯒ ꯍꯜꯂꯒ ꯀꯩꯅꯣꯅꯒ ꯏꯄꯥꯝꯗꯒꯤ ꯏꯟꯖꯥꯡ ꯊꯤꯜꯂꯛꯄꯩ ꯇꯥꯏꯞꯇꯒ ꯊꯤꯟꯕꯤꯔꯝꯃꯦ ꯅꯨꯡꯁꯤꯌꯦ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯔꯥꯏꯝꯅꯦ ꯃꯦꯗꯤꯀꯦꯜ ꯃꯤꯁꯇ꯭ꯔꯤꯒꯤ ꯐꯣꯔꯃꯦꯠꯁꯤꯅ ꯏꯄꯥꯝ ꯄꯥꯝꯃꯦ ꯑꯩꯁꯨ ꯄꯥꯝꯃꯦ ꯃꯦꯗꯤꯀꯦꯜꯁꯦ ꯑꯗꯨꯒ ꯕꯨꯠꯁꯨ ꯄꯥꯝꯃꯦꯀꯣ ꯍꯥꯏꯗꯤ ꯍꯣꯟꯇꯤꯡ ꯄꯦꯔꯥꯅꯣꯃꯦꯜꯁꯨ ꯄꯥꯝꯃꯦ ꯕꯠ ꯃꯣꯏꯗꯣ ꯋꯥꯔꯤꯗꯣ ꯌꯥꯝ ꯇꯣꯏꯅ ꯐꯪꯗꯕꯅꯤꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕ ꯐꯪꯉꯀꯥꯟꯗꯗꯤ ꯑꯗꯨꯝ ꯂꯤꯒꯦ ꯑꯗꯨꯒ ꯑꯩꯅ ꯐꯪꯕꯁꯤꯡꯁꯤꯅ ꯐꯥꯒꯤ ꯐꯔꯥꯡ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯐꯥꯒꯤ ꯐꯔꯥꯡꯗꯨꯗꯤ ꯑꯃꯨꯛ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯍꯦꯟꯅ ꯑꯃꯨꯛ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ
ꯑꯉꯥꯎꯕ ꯃꯌꯥꯝꯒꯤꯗꯤ ꯀꯅꯥꯅꯣ ꯑꯉꯥꯎꯕ ꯃꯌꯥꯝ ꯏꯆꯦꯕꯨ ꯇꯝꯅꯔꯨ ꯂꯥꯛꯑꯣ ꯑꯩ ꯑꯁ ꯃ꯭ꯌꯨꯖꯤꯛꯇ ꯈꯪꯕꯩ ꯀꯃꯦꯟꯗꯣ ꯃꯥꯅꯦ ꯃꯤ ꯑꯩ ꯍꯧꯖꯤꯛ ꯑꯩꯁꯦ ꯁꯨꯝꯅꯒ ꯋꯥꯔꯤ ꯀꯟꯅ ꯉꯥꯡꯉꯤꯉꯩꯗ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯕꯁꯦ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯂꯥꯏꯞꯁꯦ ꯇꯣꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯄꯒ ꯑꯃꯨꯛ ꯑꯣꯔꯥꯏꯗꯣꯏꯅꯤ ꯑꯣꯔꯥꯏꯕꯁꯤꯗ ꯑꯩꯅ ꯂꯣꯏꯅ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯨ ꯄꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯕꯨ ꯑꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯚ ꯕ꯭ꯂꯣꯛꯇꯁꯨ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯥꯏꯚ ꯕ꯭ꯂꯣꯛꯇꯗꯤ ꯑꯩ ꯑꯅꯝꯕꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯩꯗꯤ ꯏꯆꯥ ꯏꯋꯥꯒ ꯀꯣꯏꯕ ꯆꯠꯄ ꯂꯥꯡꯕ ꯑꯩꯅ ꯀꯣꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯅ ꯍꯥꯏꯗꯣ ꯀꯣꯏꯕ ꯄꯥꯝꯃꯦꯅꯦ ꯍꯟꯗꯛꯁꯨ ꯋꯥꯔꯤ ꯂꯤꯗꯕꯒꯤ ꯃꯌꯥꯝꯅ ꯊꯤꯅ ꯁꯥꯎꯈ꯭ꯔꯤꯗꯣ ꯁꯤꯒꯤ ꯁꯝ ꯀꯂꯔ ꯁꯝꯗꯣ ꯀꯂꯔ ꯁꯝꯁꯦ ꯑꯩꯅꯅꯦ ꯁꯪꯒꯦꯅ ꯆꯠꯂꯨꯔꯒ ꯑꯩꯒꯤ ꯄꯥꯔꯂꯔ ꯅꯨꯄꯤꯗꯨꯅ ꯅꯪꯅ ꯍꯥꯟꯅ ꯁꯪꯉꯤꯕ ꯀꯂꯔ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯑꯝꯇ ꯊꯣꯛꯍꯟꯈꯣꯏ ꯍꯥꯟꯅ ꯁꯪꯉꯤꯕ ꯄꯔꯄꯜꯗꯒꯤ ꯕ꯭ꯂꯨꯗꯒꯤ ꯑꯗꯒꯤꯗꯤ ꯕ꯭ꯔꯥꯎꯟꯗꯒꯤ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯑꯁꯤ ꯑꯃꯨꯛ ꯕ꯭ꯂꯦꯛ ꯑꯃꯨꯛ ꯇꯧꯊꯔꯨꯔꯅꯤ ꯑꯗꯨꯗꯨꯅ ꯇꯣꯟꯇꯣꯟꯅ ꯍꯥꯏꯅꯦ ꯑꯩꯉꯣꯟꯗ ꯃꯃꯤ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯃꯥꯔꯕꯜ ꯀꯂꯔ ꯂꯩꯌꯦ ꯑꯩꯅ ꯍꯣꯏ ꯍꯦꯂꯣ ꯀꯤꯇꯤꯒꯤꯗꯨꯁꯨ ꯌꯦꯡꯕ ꯌꯥꯗꯦ ꯃꯥꯅꯦ ꯅꯣꯏ ꯑꯗꯨꯒꯤ ꯍꯦꯂꯣ ꯀꯤꯇꯤꯒꯤꯗꯣ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯅꯣꯏ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯇꯣ ꯑꯣꯟꯊꯣꯛꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯦꯡꯕ ꯌꯥꯅꯤ ꯀꯅꯥꯅꯣꯃ ꯀꯩꯅꯣ 18+ ꯑꯣꯏꯒꯨꯝ ꯇꯧꯕꯅꯦ ꯑꯗꯨꯅ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯑꯣꯟꯊꯣꯛꯑꯗꯤ ꯌꯥꯒꯨꯝ ꯇꯧꯅꯤ ꯀꯣꯔꯤꯌꯟꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯆꯦ ꯋꯥꯔꯤ ꯂꯤꯔꯛꯑꯣ ꯀꯣꯜ ꯀꯦꯁꯀꯤ ꯍꯥꯞꯄꯣ ꯏꯆꯦ ꯋꯥꯔꯤ ꯍꯥꯞꯄꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯃ ꯂꯤꯈ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝ ꯋꯥꯔꯤ ꯍꯥꯞꯄꯛꯇ꯭ꯔꯁꯨ ꯑꯩ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯑꯃ ꯂꯤꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯋꯥꯔꯤ ꯑꯃꯇ ꯂꯤꯈ꯭ꯔꯕꯅꯤꯅ ꯀ꯭ꯔꯥꯏꯝ ꯍꯧꯖꯤꯛ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯅꯦ ꯋꯥꯔꯤ ꯑꯃꯗꯤ ꯂꯤꯈ꯭ꯔꯕꯅꯦ ꯃꯊꯪꯒꯤꯗꯅ ꯁꯤꯒꯤ ꯍꯣꯔꯔꯃꯛꯁꯨ ꯍꯥꯏꯔꯔꯣꯏ ꯃꯊꯪꯒꯤ ꯋꯥꯔꯤꯁꯦ ꯏꯠ ꯂꯥꯏꯛ ꯍꯣꯔꯔ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯁꯝꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯁꯣꯅꯤꯌꯥꯗꯅ ꯍꯥꯏꯅꯦ ꯒꯤꯇꯥꯟꯖꯂꯤ ꯅꯪꯅ ꯁꯝꯁꯦ ꯇꯤꯡꯉꯦꯁꯦ ꯃꯥ ꯈꯪꯗꯦꯌꯦ ꯅꯣꯡꯃꯅ ꯈꯣꯏꯔ ꯑꯃꯨꯛ ꯂꯥꯛꯏ ꯅꯣꯡꯃꯅ ꯇꯤꯡ ꯑꯃꯨꯛ ꯂꯥꯛꯏ ꯅꯣꯡꯃꯅ ꯐꯥꯔꯒ ꯑꯃꯨꯛ ꯂꯥꯛꯏꯅ ꯑꯗꯨꯅꯦꯕ ꯑꯩꯁꯦ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕ ꯌꯥꯝ ꯄꯥꯝꯃꯦ ꯁꯝꯁꯦ ꯃꯈꯟ ꯃꯈꯟ ꯀꯂꯔ ꯁꯪꯕ ꯃꯈꯟ ꯃꯈꯟ ꯈꯣꯏꯕ ꯇꯧꯕꯗꯨꯅꯅꯦ ꯍꯩꯃꯥ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛꯇꯪꯅꯤ ꯍꯤꯡꯕ ꯁꯤꯗ ꯅꯨꯡꯉꯥꯏꯍꯧꯗꯗꯅ ꯀꯩꯗꯧꯗꯣꯔꯤꯒꯦ ꯍꯌꯦꯡꯋꯥꯏ ꯁꯤꯔꯝꯗꯥꯏꯗ ꯑꯁ ꯑꯩꯗꯨꯕꯨ ꯁꯝꯗꯣ ꯈꯣꯏꯔꯒ ꯁꯝꯗꯣ ꯑꯁꯪꯕ ꯁꯪꯉꯝꯃꯒ ꯁꯝꯗꯣ ꯕ꯭ꯂꯨ ꯁꯪꯉꯒ ꯁꯤꯔꯝꯃꯁꯨ ꯐꯗꯧꯕ ꯍꯥꯏꯗꯣ ꯁꯔꯨꯛꯄꯨꯗꯤ ꯍꯤꯡꯉꯤꯉꯩꯗ ꯅꯨꯡꯉꯥꯏꯊꯣꯛꯑ ꯂꯣꯏꯔꯦ ꯍꯤꯡꯉꯤꯉꯩꯗ ꯏꯁꯥꯅ ꯑꯄꯥꯝꯕ ꯂꯣꯏ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯍꯔꯥꯎꯕꯗꯣ ꯍꯌꯦꯡꯋꯥꯏ ꯍꯥꯏꯗꯤ ꯑꯩ ꯂꯤꯚ ꯃꯥꯏ ꯂꯥꯏꯐ ꯍꯥꯏꯗꯤ ꯂꯥꯁ ꯃꯣꯃꯦꯟꯇ ꯑꯩ ꯂꯤꯚ ꯃꯥꯏ ꯂꯥꯏꯐꯇꯣ ꯍꯥꯏꯅꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯁꯨ ꯀꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯗꯥꯄꯤꯁꯨ ꯀꯣꯏꯕ ꯄꯥꯝꯃꯦ ꯑꯉꯥꯡꯅꯤꯁꯨ ꯀꯣꯏꯕ ꯄꯥꯝꯃꯦ ꯑꯩꯁꯨ ꯀꯣꯏꯕꯁꯦ ꯊꯤ ꯄꯥꯝꯃꯦ ꯑꯩꯅ ꯊꯥꯏꯅ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯔꯤ ꯃꯇꯝꯗ ꯑꯁ ꯑꯩꯗꯤ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯂꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯐ꯭ꯔꯤꯗꯁꯨ ꯇꯤꯀꯦꯠ ꯐꯪꯉꯝꯃꯤ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯀꯣꯏꯕꯁꯦ ꯌꯥꯝ ꯊꯤꯅ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯀꯣꯏꯕꯁꯤꯗꯅꯦ ꯃꯣꯏꯅ ꯉꯥꯎꯔꯤꯁꯦ ꯑꯣꯀꯦ ꯋꯥꯏꯁ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯊꯦꯡꯉꯦ ꯆꯦ ꯖꯦꯅꯤ ꯑꯩ ꯐꯥꯔꯁ ꯑꯦꯟ ꯂꯥꯁ ꯑꯩ ꯉꯁꯤ ꯍꯥꯏꯖꯔꯒꯦ ꯖꯦꯅꯤꯇꯥꯗꯣ ꯏꯟꯗꯤꯌꯥꯗ ꯍꯟꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯃꯥꯗꯣ ꯃꯦꯕꯤ ꯈꯔ ꯂꯩꯔꯒ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯨꯅ ꯖꯦꯅꯤꯇꯥꯁꯨ ꯑꯩꯈꯣꯏꯁꯨ ꯃꯤꯁ ꯇꯧꯋꯦ ꯍꯥꯏꯗꯤ ꯄꯨꯜꯂꯝꯃꯕ ꯇꯤꯟꯅꯔꯝꯃꯕꯅꯤꯅ ꯑꯗꯣ ꯚꯤꯖꯥ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯄ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯑꯗꯨꯝ ꯚꯤꯖꯥꯗꯨꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤꯅꯦ ꯃꯣꯏꯗꯣ ꯚꯤꯖꯥꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤ ꯃꯣꯏ ꯃꯅꯤꯄꯨꯔꯗ ꯍꯟꯈ꯭ꯔꯦ ꯕꯠ ꯃꯣꯏ ꯈꯔ ꯂꯩꯔꯒꯗꯤ ꯂꯥꯛꯇꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯂꯣꯏ ꯃꯌꯥꯝ ꯌꯥꯎꯍꯜꯂꯒꯔꯦ ꯆꯦ ꯑꯩꯁꯣꯔꯤꯌꯥ ꯑꯩꯁꯣꯔꯤꯌꯥ ꯑꯩ ꯊꯦꯡꯅꯕꯩ ꯋꯥꯔꯤꯁꯦ ꯑꯩꯅ ꯂꯤꯈꯔꯦ ꯑꯗꯨꯗꯤ ꯐꯅꯌꯥꯝ ꯂꯤꯈ꯭ꯔꯕꯅꯤ ꯅꯣꯏꯕ ꯑꯩ ꯊꯟꯗ ꯑꯩꯁꯣꯔꯤꯌꯥ ꯎꯔꯒ ꯑꯩ ꯊꯟꯗ ꯃꯤꯡꯖꯦꯟꯗ ꯌꯦꯡꯉꯒ ꯀꯞꯅꯤꯡꯉꯦ ꯍꯥꯏꯁꯤꯗ ꯁꯨꯛ ꯌꯥꯝꯅ ꯂꯥꯏꯅ ꯐꯖꯕ ꯅꯨꯄꯤꯁꯦ ꯁꯥꯔꯛꯑꯒ ꯑꯩꯈꯣꯏꯁꯤꯅ ꯀꯗꯥꯏꯗꯩꯅꯣ ꯈꯣꯡꯄꯥꯡꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯂꯒ ꯁꯥꯔꯛꯄ ꯃꯥꯜꯂꯦꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯀꯩꯅꯣ ꯁꯤꯗꯣꯏ ꯂꯩꯔꯕ ꯄꯨꯟꯁꯤꯅꯤ ꯆꯨꯝꯃꯤ
ꯃꯥꯅꯦ ꯁꯤꯗꯧ ꯂꯩꯔ ꯄꯨꯟꯁꯤꯅꯤ ꯀꯔꯤ ꯇꯧꯕꯒꯤ ꯁꯤꯗꯩꯁꯤꯗ ꯃꯤꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯃꯤꯅ ꯀꯩ ꯈꯟꯒꯤꯅꯤ ꯃꯤꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯩꯗꯧꯕꯒꯤ ꯈꯟꯗꯣꯏꯅꯣ ꯑꯩꯅ ꯄꯥꯝꯃꯒ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯀꯣ ꯑꯩ ꯑꯋꯥ ꯑꯅꯥ ꯇꯥꯔꯣ ꯍꯣꯏ ꯑꯩꯅ ꯐꯠꯇꯕ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡꯗꯅ ꯉꯥꯡꯅꯅꯤ ꯍꯦ ꯑꯗꯨ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗ ꯑꯗꯨꯗꯣ ꯃꯥꯗꯣ ꯁꯨꯃꯥꯏꯅ ꯋꯥꯔꯤꯌꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦꯅ ꯀꯅꯥ ꯂꯥꯛꯄꯤꯒꯦ ꯀꯅꯥꯝꯕꯨ ꯂꯥꯛꯄꯤꯔꯣꯏ ꯅꯣꯡꯅꯔꯝꯗꯥꯏꯗ ꯈꯛꯇꯅꯦ ꯃꯣꯏꯅ ꯊꯣꯛꯂꯛꯇꯣꯏꯁꯦ ꯆꯣꯡꯊꯣꯔꯛꯇꯣꯏꯁꯦ ꯑꯗꯨꯅ ꯀꯔꯤ ꯇꯧꯕꯒꯤ ꯅꯣꯏꯒꯤ ꯅꯣꯛꯅꯕꯗ ꯂꯥꯛꯄ ꯃꯤꯗꯨꯒꯤ ꯈꯜꯂꯒ ꯅꯨꯡꯁꯤꯕ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯏꯇꯨ ꯏꯆꯥ ꯅꯨꯡꯁꯤꯕꯗꯣ ꯀꯥꯏꯅꯗꯣꯏꯅꯣ ꯂꯩꯀꯥꯏꯒꯤ ꯃꯤꯗꯨꯗꯤ ꯃꯋꯥ ꯂꯧꯔꯨꯒꯅꯣ ꯅꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯒꯤ ꯐꯠꯇꯕꯗ ꯃꯤꯒꯤ ꯆꯥꯎꯈꯠꯇꯕꯗ ꯍꯔꯥꯎꯕ ꯃꯤꯗꯨꯗꯤ ꯃꯋꯥ ꯂꯧꯔꯨꯅꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯂꯥꯛꯄ ꯃꯤꯗꯨꯅ ꯉꯥꯡꯕꯗꯨꯗ ꯈꯤꯇꯪ ꯇꯥꯕꯤꯔ ꯂꯣꯏꯔꯦ ꯀꯔꯤ ꯇꯧꯕꯒꯤ ꯃꯤ ꯑꯇꯣꯞꯄꯅ ꯉꯥꯡꯗꯣꯏꯅꯣ ꯑꯩꯅ ꯁꯤꯗ ꯑꯐꯥꯎꯕꯤ ꯁꯥꯔꯣ ꯍꯥꯄꯦꯟ ꯁꯦꯠꯂꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤ ꯑꯩꯒꯤꯁꯤꯗ ꯏꯆꯥ ꯏꯋꯥ ꯅꯥꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯣꯛꯅꯔꯤꯕ ꯃꯤꯗꯨꯅ ꯑꯩꯒ ꯂꯥꯛꯑꯒ ꯃꯇꯦꯡ ꯇꯧꯒꯗꯣꯏꯔꯣ ꯑꯩꯒꯤ ꯅꯨꯄꯥꯏ ꯃꯇꯦꯡ ꯇꯧꯒꯗ꯭ꯔꯥ ꯑꯩ ꯏꯆꯥꯏ ꯃꯇꯦꯡ ꯇꯧꯒꯗ꯭ꯔꯥ ꯀꯅꯥꯃꯨꯛ ꯇꯧꯔꯣꯏ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯗꯨꯅ ꯈꯛꯇꯅꯦ ꯃꯇꯦꯡ ꯇꯧꯗꯣꯏꯁꯦ ꯑꯁꯤꯅ ꯃꯤꯅ ꯀꯔꯤ ꯉꯥꯡꯉꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯑꯃ ꯂꯩ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯤꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤꯗꯅꯦꯕ ꯑꯅꯝꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣꯁꯥꯏꯇꯤꯒꯤ ꯈꯤꯇꯪ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯃꯤꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯠꯇꯠꯂꯕ ꯃꯇꯝꯗ ꯀꯟꯕꯤꯕ ꯀꯅꯥꯃꯨꯛ ꯂꯥꯛꯑꯣꯏ ꯑꯩ ꯃꯅꯤꯄꯨꯔꯁꯦ ꯊꯣꯛꯂꯛꯀꯦ ꯑꯗꯣ ꯑꯩ ꯃꯦꯕꯤ ꯅꯦꯛꯁ ꯏꯌꯔ ꯑꯩ ꯊꯣꯛꯂꯛꯀꯦ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯑꯍꯟꯗꯣ ꯂꯨꯍꯣꯡꯕꯗ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯥꯗꯣ ꯃꯥ ꯂꯨꯍꯣꯡꯕꯗ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯁꯨ ꯊꯣꯛꯅꯤꯡꯉꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯊꯣꯛꯅꯤꯡꯉꯦ ꯑꯗꯣ ꯑꯩꯅ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄꯁꯦ ꯈꯪꯗꯦ ꯕꯤꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯧ ꯃꯥꯟꯗꯦ ꯑꯩꯒꯤ ꯄꯦꯟꯗꯤꯡ ꯃꯌꯥꯝꯗꯣ ꯃꯔꯤ ꯃꯇꯥꯒꯤ ꯑꯗꯒꯤꯗꯤ ꯄꯣꯠ ꯂꯩꯕꯒꯤ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯈꯪꯗꯦ ꯑꯩꯁꯦ ꯑꯩꯒꯤ ꯊꯥꯏꯅ ꯑꯩꯆ ꯑꯥꯔ ꯗꯤꯒꯤ ꯏꯃꯥꯟꯅꯕꯤ ꯀꯩꯅꯣ ꯌꯥꯝ ꯂꯩꯈꯤꯌꯦ ꯑꯆꯧꯕꯤ ꯊꯧꯗꯥꯝ ꯃꯥ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨꯗꯤ ꯎꯔꯤꯄꯣꯛꯇ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗꯒꯤꯗꯤ ꯁꯤꯜꯚꯤꯌꯥ ꯃꯥꯁꯨ ꯎꯔꯤꯄꯣꯛꯇ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗꯒꯤ ꯖꯤꯅꯥ ꯊꯥꯡꯖꯝ ꯃꯥꯁꯤ ꯀꯗꯥꯏꯗ ꯄꯥꯟꯕꯅꯣ ꯑꯩ ꯑꯩꯆ ꯑꯥꯔ ꯗꯤꯗ ꯇꯝꯃꯤꯟꯅꯔꯝꯕ ꯉꯥꯛꯇꯅꯦ ꯑꯗꯩ ꯀꯦꯔꯤꯅꯥ ꯊꯥꯡꯃꯩꯕꯟꯗꯩꯅꯦ ꯃꯥꯁꯨ ꯃꯌꯨꯝ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯨꯝ ꯀꯥꯏ ꯄꯥꯟꯈꯤꯕꯅꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡ ꯌꯥꯝ ꯂꯩ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯣꯏꯁꯤꯡꯁꯦ ꯑꯩ ꯌꯥꯝꯅ ꯎꯅꯤꯡꯕ ꯑꯗꯒꯤ ꯁꯦꯜቬꯅꯤꯌꯥ ꯃꯥꯁꯨ ꯈꯨꯔꯥꯏꯗ ꯃꯌꯨꯝ ꯄꯥꯟꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯃꯐꯝ ꯃꯔꯥꯡ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯣꯏꯅꯃꯛ ꯊꯦꯡꯅꯈꯤꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯌꯥꯝꯅ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯒꯤꯗꯤ ꯑꯟꯖꯨ ꯔꯤꯇꯥ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯁꯦꯟ ꯖꯦꯚꯤꯌꯔꯒꯤꯗꯅ ꯔꯨꯀꯃꯅꯤ ꯄꯨꯈ꯭ꯔꯝ ꯃꯥꯁꯦ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯂꯩꯕꯅꯦ ꯔꯤꯝꯁꯇ ꯑꯗꯒꯤ ꯑꯜꯕꯥ ꯑꯃ꯭ꯔꯤꯇꯥ ꯕꯤꯔꯂꯥ ꯑꯗꯒꯤꯗꯤ ꯀꯔꯤ ꯁꯔꯗꯥꯗ ꯅꯨꯡꯁꯤꯌꯦ ꯃꯥꯁꯨ ꯑꯗꯨꯝ ꯄꯥꯎ ꯃꯥꯒꯗꯤ ꯑꯩꯒꯗꯤ ꯄꯥꯎ ꯑꯃꯨꯛ ꯑꯇꯣꯞꯄꯁꯤꯡꯁꯤꯗꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯡ ꯃꯌꯥꯝꯅ ꯍꯪꯉꯒꯗꯤ ꯌꯥꯝ ꯂꯩꯌꯦ ꯑꯗꯣ ꯃꯩꯁꯦ ꯃꯅꯤꯄꯨꯔ ꯊꯣꯛꯄꯗ ꯃꯣꯏ ꯃꯌꯥꯝꯁꯦ ꯎꯅꯅꯤꯡꯉꯦ ꯑꯗꯣ ꯃꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅ ꯌꯨꯝ ꯄꯥꯜꯂꯒ ꯃꯧ ꯑꯣꯏꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯗꯨꯝ ꯊꯕꯛꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯈꯤꯕꯅꯤꯅ ꯑꯗꯨꯝ ꯈꯪꯗꯦ ꯌꯥꯝ ꯎꯅꯅꯤꯡꯉꯦ ꯃꯣꯏꯁꯤꯡꯗꯣ ꯑꯩꯅ ꯊꯥꯏꯅ ꯁꯦꯟꯖꯦꯕꯩ ꯇꯝꯃꯤꯉꯩꯗ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯑꯜꯕꯥ ꯑꯃ꯭ꯔꯤꯇꯥ ꯕꯤꯔꯂꯥ ꯁꯔꯗꯥ ꯔꯨꯀꯃꯅꯤ ꯔꯟꯖꯅꯥ ꯕꯤꯖꯦꯇꯥ ꯌꯥꯝ ꯅꯨꯡꯁꯤ ꯃꯣꯏꯁꯤꯡꯗꯣ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯑꯃꯨꯛ ꯑꯈꯪꯗꯦꯗ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯒꯤ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯑꯩꯅ ꯃꯃꯤꯡ ꯅꯤꯡꯁꯤꯡꯕꯁꯤꯡꯁꯤꯁꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯧꯕꯤ ꯊꯧꯗꯥꯝꯗꯨꯗꯤ ꯑꯩꯒꯤ ꯄꯨꯔꯥ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯑꯩꯅ ꯑꯣꯏꯔꯛꯏꯁꯦ
ꯃꯥꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯪꯕꯗ ꯑꯗꯨ ꯃꯥ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯂꯛꯁꯃꯤꯁꯦ ꯋꯥꯍꯦꯡꯕꯝꯗꯩꯅꯦ ꯃꯥꯗꯣ ꯈꯪꯗꯦ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯅꯕꯅꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯅꯕꯒꯤ ꯂꯛꯁꯃꯤ ꯋꯥꯍꯦꯡꯕꯝ ꯅꯩ ꯑꯩꯒꯤ ꯀꯩꯒꯨꯝꯕ ꯂꯥꯏꯐꯀꯁꯦ ꯎꯔꯒꯗꯤ ꯑꯥꯏ ꯃꯤꯁ ꯌꯨ ꯑꯗꯒꯤ ꯁꯥꯔꯗꯥ ꯔꯨꯀꯃꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦ ꯑꯩꯒꯤꯗꯣ ꯌꯥꯝ ꯊꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯦꯟꯖꯦꯕꯦꯗ ꯌꯥꯝ ꯊꯤꯅ ꯂꯨꯅ ꯇꯤꯟꯅꯔꯛꯑꯦ ꯑꯦꯟ ꯗꯦꯟ ꯑꯩꯆ ꯑꯥꯔ ꯗꯤꯗꯗꯤ ꯖꯤꯅꯥ ꯔꯤꯇꯥ ꯑꯗꯒꯤ ꯗꯤꯅꯦꯁꯣꯔꯤ ꯈꯪꯗꯦ ꯃꯌꯥꯝꯁꯤꯡ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯑꯝꯇ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯦ ꯃꯣꯏꯒꯤꯗꯣ ꯎꯅꯕ ꯐꯪꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗꯒ ꯊꯣꯛꯂꯛꯄꯗ ꯁꯦ ꯀꯔꯤ ꯐ꯭ꯂꯥꯏꯠꯀꯤ ꯀꯔꯤ ꯀꯝꯄꯅꯤꯗ ꯑꯣꯏꯔꯝꯒꯦ ꯑꯩꯁꯦ ꯖꯦꯠ ꯑꯦꯋꯦꯁꯀꯤ 2005ꯇ ꯌꯥꯎꯔꯝꯃꯦ ꯌꯥꯎꯔꯒ 2013ꯗ ꯑꯩꯁꯦ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯃꯦꯗꯂꯥꯏꯟ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯗꯒꯤ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯅ ꯍꯦꯟꯕ꯭ꯔꯥ ꯑꯃꯦꯔꯤꯀꯥꯅ ꯍꯦꯟꯕ꯭ꯔꯥ ꯖꯦꯜ ꯂꯩꯕ ꯅꯨꯡꯉꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯅ ꯀꯩꯗꯧꯕꯩ ꯍꯦꯜꯂꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯁꯨ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯆꯥꯕꯗꯒꯤ ꯊꯛꯄꯗꯒꯤ ꯏꯃꯥ ꯏꯄꯥ ꯑꯩꯗꯤꯉꯣꯅꯦ ꯃꯃꯥ ꯕꯕꯥꯁꯨ ꯉꯣꯅꯦ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯕꯅꯦ ꯑꯩ ꯀꯩꯗꯧꯕꯩ ꯆꯠꯅꯤꯡꯉꯣꯏ ꯃꯅꯤꯄꯨꯔꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯗꯨꯕꯨ ꯌꯨ ꯑꯦꯁꯇ ꯑꯩ ꯅꯨꯄꯥꯒꯤ ꯊꯕꯛ ꯂꯩꯕ ꯏꯆꯥꯁꯤꯡ ꯆꯥꯎꯔꯛꯄꯒꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯆꯦ ꯑꯗꯨꯗ ꯑꯌꯨꯛꯀꯤ ꯄꯨꯡ ꯀꯗꯥꯏꯗꯒꯤ ꯑꯌꯨꯛꯅꯣ ꯑꯍꯤꯡꯅꯦ ꯍꯧꯖꯤꯛ ꯂꯥꯏ ꯇꯝꯅꯕ ꯃꯇꯝ ꯌꯧꯔꯛꯑꯅꯤ ꯍꯧꯖꯤꯛ ꯄꯨꯡ 2:30 ꯇꯥꯗꯣꯔꯦꯅ ꯄꯨꯡ 3 ꯃꯣꯏ ꯁꯥꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯕꯨꯠꯁꯦ ꯄꯨꯡ 3ꯗ ꯕꯨꯠ ꯇꯝꯅꯩꯌꯦ ꯑꯗꯨ ꯄꯨꯡ 3ꯗ ꯕꯨꯠ ꯇꯝꯅꯔꯅꯤ ꯍꯧꯖꯤꯛ ꯑꯗꯨ ꯕꯨꯠ ꯇꯝꯅꯗ꯭ꯔꯤꯉꯩꯗ ꯑꯩ ꯑꯗꯨꯝ ꯊꯝꯃꯒꯦ ꯅꯠꯇ꯭ꯔꯒ ꯅꯍꯥꯟꯒꯤ ꯇꯥꯆꯧꯗꯨꯗ ꯃꯥꯅ ꯕꯨꯠ ꯐꯥꯔꯛꯑꯣꯗꯣ ꯃꯗꯨ ꯐꯥꯔꯒ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯐꯣꯟꯗ ꯊꯥꯗꯣꯔꯛꯀꯦ ꯋꯥꯔꯤ ꯉꯥꯏꯕꯗ ꯋꯥꯔꯦ ꯇꯧꯗꯦ ꯑꯩ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯑꯝꯇ ꯂꯤꯈꯤꯗ ꯉꯥꯏꯔꯤꯗꯨꯕꯨ ꯑꯝꯇ ꯇꯥꯕꯤꯌꯣꯃꯤ ꯍꯥꯎꯕꯤꯖꯝ ꯔꯣꯁꯟ ꯑꯩ ꯋꯥꯔꯤ ꯍꯧꯖꯤꯛꯇ ꯂꯤꯈ꯭ꯔꯕꯅꯤ ꯂꯥꯏꯞꯇ ꯋꯥꯔꯤ ꯂꯤꯈ꯭ꯔꯕꯅꯦ ꯑꯩꯁꯦ ꯈꯪꯗꯦꯗ ꯂꯥꯏꯞꯇ ꯋꯥꯔꯤꯒ ꯑꯝꯇ ꯂꯤꯔꯔꯣꯏꯗ ꯑꯩ ꯏꯆꯦꯒꯤ ꯑꯩꯒꯤ ꯏꯄꯥꯝꯁꯦ ꯎꯔꯤꯄꯣꯛꯇꯅꯦ ꯑꯗꯣ ꯕꯕꯥ ꯍꯣꯏ ꯃꯃꯥ ꯍꯣꯏ ꯑꯁꯦꯡꯕꯕꯨꯗꯤ ꯁꯨꯅꯖꯤꯄꯥꯏꯗꯩꯅꯦ ꯑꯗꯣ ꯎꯔꯤꯄꯣꯛꯇ ꯑꯗꯨꯝ ꯆꯥꯎꯔꯛꯑꯦ ꯎꯔꯤꯄꯣꯛꯇ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕ ꯑꯗꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯑꯩꯁꯦ ꯍꯣꯡꯒꯠꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯥꯏ ꯗꯣꯟ ꯅꯣ ꯃꯦꯕꯤ ꯑꯗꯨꯅ ꯑꯩꯁꯦ ꯈꯪꯗꯦ ꯑꯅꯤ ꯊꯣꯛꯑꯦ ꯑꯗꯨꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯟꯅꯕꯨꯗꯤ ꯎꯔꯤꯄꯣꯛ ꯍꯥꯏꯔꯝꯃꯦ ꯕꯠ ꯗ ꯃꯣꯔ ꯑꯥꯏ ꯑꯦꯖ ꯍꯥꯏꯗꯤ ꯆꯍꯤ ꯑꯗꯨꯝ ꯌꯥꯝꯃꯛꯏꯉꯩ ꯑꯩꯁꯦ ꯀꯔꯝꯕ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯅꯥꯅꯣ ꯍꯧꯖꯤꯛꯇ ꯃꯟꯖꯨ ꯕꯇꯣꯆꯔꯌꯥ ꯋꯦꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯀꯥꯏ ꯑꯣꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯕꯨꯠ ꯇꯝꯅꯕꯩ ꯃꯇꯝ ꯌꯧꯔꯛꯑꯅꯤ ꯄꯨꯡ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯗꯤ ꯃꯌꯥꯝ ꯕꯨꯠ ꯇꯝꯅꯕ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯔꯣ ꯕꯨꯠꯇꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯇꯝꯅꯗꯣꯏꯁꯦ ꯑꯩꯅ ꯇꯝꯅꯗꯣꯏꯔꯥ ꯑꯉꯥꯡꯈꯩꯅ ꯇꯝꯅꯗꯣꯏꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯕꯨꯠꯇꯨꯁꯨ ꯂꯥꯏꯌꯣ ꯈꯪꯗꯦꯅꯦ ꯕꯨꯠꯇꯣ ꯂꯥꯏꯐꯇ ꯑꯩ ꯌꯥꯎ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯣꯏ ꯁꯥꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯕꯨꯠꯁꯦ ꯄꯨꯡ 3 ꯇꯝꯅꯩ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗ ꯕꯨꯠ ꯇꯝꯅꯕꯁꯦ ꯄꯨꯡ 12ꯗ ꯇꯝꯅꯩꯗꯅ ꯃꯣꯏ ꯁꯥꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯕꯨꯠꯇꯤ ꯄꯨꯡ 3ꯗ ꯇꯝꯅꯩꯌꯦ ꯈꯤꯇꯪ ꯇꯥꯏꯃꯤꯡ ꯁꯣꯏꯅꯕꯖꯥꯠꯅꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯇꯝꯅꯔꯨꯔꯒ ꯍꯜꯂꯛꯑꯒ ꯄꯥꯏꯔꯛꯑꯒ ꯑꯃꯨꯛ ꯑꯃꯦꯔꯤꯀꯥꯗ ꯄꯨꯡ 3ꯗ ꯍꯥꯏꯗꯤ ꯂꯥꯞꯁꯨ ꯂꯥꯞꯄꯅꯤꯅ ꯄꯨꯡ 3ꯗ ꯌꯧꯔꯛꯄꯖꯥꯠꯅꯤ ꯐꯔꯦ ꯚꯥꯏ ꯃꯌꯥꯝ ꯑꯩꯁꯨ ꯕꯨꯠ ꯇꯝꯅꯕ ꯇꯥꯏꯃꯤꯡ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯕꯨꯠꯀꯤ ꯀꯩꯅꯣꯁꯦ ꯇꯥꯏꯃꯤꯡꯁꯦ ꯑꯩꯁꯨ ꯕꯨꯠ ꯐꯥꯔꯨꯒꯦ ꯀꯅꯥꯅꯣꯝꯒꯤ ꯂꯦꯇ꯭ꯔꯤꯟ ꯁꯦꯡꯍꯟꯕꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯁꯥꯎꯔꯛꯈꯤꯕꯗꯣ ꯃꯣꯏꯒꯤ ꯂꯦꯇ꯭ꯔꯤꯟ ꯁꯦꯡꯕꯒꯤ ꯑꯝꯇ ꯐꯥꯔꯨꯈꯤꯒꯦ ꯑꯗꯨꯒ ꯕꯨꯠꯇꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯅꯤꯄꯨꯔꯗ ꯊꯥꯔꯛꯑꯒꯦ ꯀꯟꯇꯦꯅꯔ ꯑꯝꯗ ꯍꯥꯞꯄꯒ ꯃꯥꯒꯤ ꯂꯦꯇ꯭ꯔꯤꯟꯒ ꯈꯣꯡꯕꯥꯟꯒ ꯁꯦꯡꯕꯤꯅꯕ ꯇꯤꯀꯦꯠ ꯐꯪꯗꯕ ꯑꯋꯥꯕ ꯂꯥꯁ ꯇꯤꯀꯦꯠ ꯑꯣꯏꯔ ꯖꯤꯅꯥ ꯊꯥꯡꯖꯝꯗꯣ ꯀꯩꯁꯥꯝꯄꯥꯠꯇꯒꯤꯔꯣ ꯅꯠꯇꯦ ꯖꯤꯅꯥ ꯊꯥꯡꯖꯝꯁꯦ ꯊꯥꯏꯅ ꯀꯩꯅꯣꯗꯒꯤꯅꯦ ꯀꯔꯤ ꯋꯥꯡꯈꯩꯗꯩꯅꯦ ꯑꯩꯆ ꯑꯥꯔ ꯗꯤꯗ ꯇꯝꯃꯝꯕꯅꯤ ꯃꯥꯗꯣ ꯑꯩꯒ ꯑꯩꯈꯣꯏꯒꯁꯨ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯑꯝꯃꯦ ꯑꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯧꯅ ꯑꯗꯨꯝ ꯅꯨꯄꯥꯉꯩꯗꯤꯀꯣ ꯅꯨꯄꯥꯉꯩꯒꯤ ꯌꯥꯝ ꯆꯥꯛꯆꯕꯝ ꯂꯩ ꯃꯩꯗꯤ ꯃꯃꯥꯟꯅꯕꯁꯦ ꯑꯗꯨꯝ ꯇꯤꯟꯅꯕꯗ ꯑꯗꯨꯝ ꯇꯤꯟꯅꯔꯒ ꯂꯩ ꯅꯨꯄꯤꯒꯤꯗꯤ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯅꯈꯤꯕꯗ ꯑꯗꯨꯝ ꯇꯤꯟꯅꯕꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯍꯧꯗ꯭ꯔꯦ
Conjuring wai khonne ki conjuring is makhan ahum mari sui karam bano aina libase Annabelle gi ligare Amityville gi ligare adagidi Annelies Michel gi ligare asi kari Emily Rose haido madudi cinema gi maming ne Annelies Michel haido maming aseng mane ai lona di ligrabani atopa kai noi ju khangre Mane BNS ay hantak koi chaluye koi chalu bagi hantak mayam gi national park mayam mi mang bagi wari li bagi adagi di UFO mayam landing tore khole to khopa mayam dogi kara koi ure numitarani khara nate numitarani koi ure dogi halak tangai di halak bagane ai ni live bang wari di lijaga re ko mayam mayam na ai gi live ki wari du suta biyo thangja mahindro ai HRD gi batch 2002 pass out ni Kaino Manipurda laaboy laaktriye noidi nongalamani ai hujik butamnaba timing yaure ahing yaure hoi hoi kim go ai mayam request to adum ai isala thamge matang chara kanda lijarake mayam he request tawraga ai libadudi khara pharak tai saubi ain haido aigi tongana aigi wari research ko boi matam yam change wari ama mayam request tawrpose I need 2 days ko adagi ibagi almost 2.5 days sange ibane research tawbune aduduna ngamdabagine China da thokiba wari kaino China da thokiba wari liro haisibu karamba wari no China gi Babita Huidrom nang hujik live te yauragadi ko mamangida wari ligrabane aina ma haipetang yingbiyo aduga regular wari ai thuna lirage ai lakta sungai ngasi halakta ngari bane aduga mayamna ai wari demand tawe habagi live ki wari ama adum libai wanida fare bai mayam ai su thamage wari se ai amu iba haurage hojik sin Natalie gi wari ige nakanna ꯑꯩꯁꯦ ꯍꯧꯖꯤꯛ ꯅꯇꯥꯂꯤꯒꯤ ꯋꯥꯔꯤ ꯏꯒꯦꯅ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯗꯨꯒ ꯁꯤ ꯂꯣꯏꯔꯒ ꯒ꯭ꯔꯥꯟ ꯀꯦꯅꯤꯌꯟꯒꯤ ꯑꯃꯨꯛ ꯂꯤꯔꯅꯤ 마기지 마이 워리지 기땅디 컨트로버시디 khara lei aduduna aise ma khara kan tawgige kitanga hena thijan gige aduna matam di kitang change dugini Pare pare guys mayam good night ai su tumna batawrage sai su mit ka su loi nung sibna loire ngasai tumna to ayu ngata hawlaga barbi thamamaga lakpugi sorry good night ado kanodi video ga aina mi haina UFO gi landing tawba khotpa mi UFO tawdodi ai Gitanjali laisram gi blog ta tharage aduga wari sina ai maybe hojik se sand koi maybe another Tuesday gumdege ai wari do fajan thakalage bye guys good night ai hojik good mo ai di pungani makhai tare halai di but thokla ni butamna bagi timing ni aduna mayam buto kai huma thoklagadi ai capture tawba ngamagadi mathang mayam kadanom ne ngonda but ki video da but ka related oiba video hapo habdo magi but ki video hapirage bye guys love you good night